ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯔꯥꯡꯕ ꯊꯋꯥꯟ ꯃꯤꯆꯥ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯤꯕ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯔꯥꯡꯕ ꯊꯋꯥꯟ ꯃꯤꯆꯥ ꯂꯩꯔꯝꯗꯦꯅꯦ ꯃꯥꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯒꯤ ꯕꯣꯛꯁꯤꯡꯒꯤ ꯏꯁꯇꯦꯗꯤꯌꯝꯁꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯅꯤꯗ ꯂꯥꯛꯇꯤ ꯖꯥꯠꯂ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯃꯤꯅꯤꯠ 10ꯗꯤ ꯍꯦꯜꯂꯦꯅꯦ ꯂꯥꯛꯑꯒ ꯁꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯅꯪꯉꯔꯣꯏꯅ ꯄꯔꯞ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯂꯥꯛꯏ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯂꯥ 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 ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛ ꯆꯪꯉꯛꯄꯗ ꯅꯪꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯦ ꯑꯁꯦꯡꯕꯒꯤ ꯈꯨꯐꯖ ꯑꯃ ꯃꯁꯤꯕꯨ ꯋꯥꯅꯦꯗꯅ ꯑꯁꯦꯡꯕꯅꯦ ꯅꯪꯅ ꯑꯩ ꯍꯦꯛ ꯎꯅꯕ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯗ꯭ꯔꯦꯁ ꯁꯨꯠ ꯍꯦꯛ ꯁꯦꯠ ꯇ꯭ꯔꯦꯛ ꯄꯦꯟ ꯍꯦꯛ ꯁꯦꯠ ꯉꯁꯤꯗꯤ ꯅꯪꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜꯒ ꯐꯅꯦꯛꯀ ꯁꯦꯠꯂ ꯊꯣꯛꯂꯛꯄꯗꯨꯗ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯦ ꯌꯥꯝ ꯍꯩꯅꯒ ꯁꯦꯠꯂꯛꯄ ꯅꯠꯇꯦꯀꯣ ꯍꯣꯏꯕ ꯑꯗꯨꯏꯁꯨ ꯑꯗꯨ ꯐꯖꯩ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪ ꯎꯅꯕ ꯊꯧꯔꯛꯄꯁꯤꯗ ꯌꯥꯝ ꯀꯦꯊꯗꯅ ꯊꯧꯔꯛꯏꯕꯁꯤꯅꯤ ꯑꯗꯨ ꯌꯥꯝ ꯄꯛꯇ꯭ꯔꯕꯣ ꯑꯣ ꯌꯥꯝ ꯄꯛꯑꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦꯡꯕꯅꯦ ꯉꯥꯟꯊꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯅꯨꯄꯤ ꯃꯥꯅ ꯅꯁꯝ ꯈꯥꯒꯕꯁꯦ ꯈꯨꯠ ꯊꯦꯛꯄꯗ ꯅꯪꯁꯨ ꯌꯥꯎꯔꯝꯅꯤꯀꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯛꯑꯅꯨ ꯍꯥꯏꯗꯤ ꯍꯥꯏꯖꯟꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯑꯁꯦꯡꯕꯅꯦ ꯏꯀꯥꯏꯔꯛꯑꯅꯤꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯂꯥꯛꯑꯣ ꯇꯨ ꯑꯁꯤꯗ ꯂꯩ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯗ ꯐꯝꯃꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯕ ꯀꯩꯗꯧꯔꯒꯦ ꯍꯦ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯃꯨꯛ ꯍꯥꯏꯅꯈꯤꯅꯦ ꯂꯥꯎ ꯑꯁꯤꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯂꯥꯎ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯅꯔꯣꯏ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯅꯦꯁꯅꯦꯜ ꯕꯣꯛꯁꯤꯡ ꯄ꯭ꯂꯦꯌꯔ ꯉꯥꯟꯊꯣꯏꯅꯤ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯅꯔꯣꯏ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣꯕ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯁꯦ ꯌꯥꯝ ꯐꯖꯕ ꯑꯁꯤꯕꯨ ꯋꯥꯅꯦꯗꯅ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯦꯀꯣ ꯃꯥꯂꯦꯝꯁꯤꯗ ꯅꯪꯗꯧꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯎꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯁꯤꯅꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯛꯊꯤꯕꯤ ꯍꯥꯏꯗꯅ ꯆꯩꯔꯤꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯆꯩꯕꯗꯨꯗ ꯑꯩ ꯃꯨꯛ ꯊꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯅꯤ ꯁꯨꯔꯝꯂꯔꯣꯏꯗꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯑꯣ ꯑꯩꯅ ꯐꯖꯩ ꯍꯥꯏꯕꯁꯤꯗꯗꯤ ꯍꯔꯥꯎꯔꯤꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯠꯌꯦꯡ ꯂꯥꯟꯕꯅꯅꯤ ꯅꯪꯅ ꯎꯔꯤꯕꯗꯨꯗꯤ ꯐꯖꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅꯦ ꯅꯨꯡꯁꯤꯕ ꯑꯣ ꯑꯩꯅ ꯃꯤꯠꯌꯦꯡ ꯂꯥꯟꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯉꯥꯟꯊꯣꯏ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ ꯀꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯗꯣꯡ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯥꯁꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯃꯃꯧ ꯄꯨꯁꯜꯂꯛꯑꯣꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯟꯅꯕꯗ ꯑꯩꯉꯣꯟꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯕ ꯌꯥꯎꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯈꯤꯅꯤꯗ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯊꯕꯛ ꯉꯟꯇꯥꯅ ꯐꯪꯈꯤꯕꯗꯣ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯑꯩꯅ ꯇꯦꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯣꯏꯗ ꯅꯃꯥꯏ ꯀꯥꯏꯒꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯑꯩꯗꯤ ꯅꯪ ꯅꯠꯇꯕꯤ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯩꯃꯤꯟꯅꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ ꯉꯥꯟꯊꯣꯏ ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯁꯦꯡꯕ ꯋꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯌꯣꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯁꯅꯨ ꯑꯗꯨꯕꯨ ꯏꯆꯤꯜꯁꯤꯅ ꯋꯥꯍꯩꯁꯤꯃꯗꯤ ꯍꯥꯏꯒꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯕꯁꯨ ꯉꯝꯒꯅꯤ ꯁꯤꯕꯁꯨ ꯉꯝꯒꯅꯤꯌꯦ करम फोंगलसिगे हमोइबु करिगी असुम साखलीबा ओंदो फम खंदे हाइदो फम खंदे
ꯐꯖꯕ ꯅꯪꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯍꯣꯡꯐꯝꯁꯦ ꯍꯣꯡꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ 하자와 분바 낭기니 농시비 홍황새 홍라로 마복시마기 노그라마이 통농도 하자고 이코랑레 낭기 농시바나 ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯗ꯭ꯔꯤꯑꯅ ꯉꯥꯟꯊꯣꯏꯗ ꯍꯥꯏꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯑꯩꯉꯣꯟꯗ ꯄꯨꯁꯜꯂꯒ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯝꯃꯤꯖꯥꯠꯅꯤ. ꯀꯅꯥꯅꯣ ꯁꯣꯝꯅ? ꯑꯩ ꯉꯥꯟꯊꯣꯏꯒ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ. ꯅꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯅꯈꯣꯏꯅꯤ ꯂꯨꯅ ꯇꯤꯟꯅꯩꯕ ꯇꯥꯏ. ꯅꯪ ꯑꯁ꯭ꯋꯥꯏ ꯂꯩꯔꯝꯃꯣ. ꯑꯗꯨ ꯈꯤꯇꯪ ꯂꯥꯎꯕ. ꯍꯣꯏꯕ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯅ ꯇꯤꯟꯅꯕꯁꯤ ꯄꯨꯔꯞ ꯄꯨꯔꯞ ꯊꯥꯗꯣꯛꯈ꯭ꯔꯤꯕꯗꯤ? 이까이바. ꯀꯅꯥꯗ? 살라. 사우빈누고 살. ꯑꯩ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯗ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ. ꯑꯗꯨꯕꯨ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯁꯤꯗ ꯃꯁꯤꯗꯤ ꯁꯥꯟꯅꯔꯣꯏ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤ ꯂꯩꯐꯝ ꯂꯦꯟ ꯑꯃꯅꯤ. ꯅꯥꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯁ꯭ꯇꯦꯠ ꯅꯣꯃꯤꯅꯤ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯥꯔꯤꯕꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ. ꯁꯥꯟꯅꯕꯨꯡꯁꯤꯗ ꯑꯆꯧꯕ ꯂꯝꯃꯥꯡ ꯀꯌꯥ ꯂꯩ, ꯃꯔꯨꯝ ꯀꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯦ. 소리 살. ꯑꯩ ꯋꯥꯏꯗꯤ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦ. ꯑꯩꯒꯤ ꯏꯐꯝꯗ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯕ ꯌꯥꯔꯣ. Yes sir. ꯊꯣꯔꯤ ꯍꯥꯏꯕ ꯋꯥꯏꯁꯤ ꯑꯩ ꯌꯦꯛꯅꯕꯅꯤ. ꯅꯍꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯅ ꯇꯨꯡꯒꯤ ꯊꯥꯖꯕ ꯊꯝꯂꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ. ꯁꯥꯟꯅꯕꯨꯡꯁꯤꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯨ. ꯃꯇꯝ ꯄꯨꯝꯕꯗ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯀꯅꯨ. ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ. 그놈들이 덕슬이는 오후라 허우디미. 어사니가 떠오르 시나물 올라마. 미는 누빠누 시나서 부부 까져왜 하이노 콩디미. 레 사비네 까이나 하이시 아바따 콩들어 살로 콩디. 헤마. 마니 들으면 그 덤사 칼기니. 나 아한테 밤내이래. 마니. 저거기 라이 빠리잖아. 라이 양근 바이크. 바비샤. 그나오노 가버노. 그도 불락버노. 너희 뭉다 미 어홈 레이버시다. 아메 또 우나버 야이. 너희 빠봉 우나르 수야이. 너희 따몽 우나르 수야이. 낭 우나버니 해나 야이. 에. 그이기노. 클럽 기도네 상기라. 아 그래서 도네션 로드래. 아이 마이지 너희네 도네션 너희는 우르마네. 아이네 클럽 세크레터리 오이버시다. 아 그래서 도네션 로드래. 상화사 빌리싱 샤비 아리바 마야마. 뱅도 담만 나오다버디기 클럽도 팅글었더라. 다른 무부가 삐탈래. 아 그래서 도네션 로드래. 아이카이 뭉치르디. 전혀더버 새 엄마들 있지. 아이는 라이세 센 유아나띠 후이 유아네. 에. 그나기 휘. 나이코네. 그나기 휘 너봐. 아이카이 불루나. 그나다 그이 떨어게. 너무나 집라. 찍고 찍더비고 와도고 후이 세네들이 레트를 넘어서. 아이카이 바봉나 하게. 너희 불루나. 아이코이 많은 와나 타자봐. 마루이나 빠삐다 나꾸삐다 파디곰다. 밤잘라가 하라 합친 뭐되게. 마루이디 영바디 양 파자라. 강초이 샤브든 아리 닥터수야 하네.
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯀꯝꯄꯦꯟꯁꯦꯁꯟ ꯅꯣꯏ ꯏꯃꯨꯡꯅ ꯄꯤꯕ ꯇꯥꯏ ꯇꯥꯕꯤꯁꯛꯀꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯁꯥꯟꯅꯕꯅ ꯐꯒꯅꯤ ꯋꯥꯒꯤ ꯋꯥꯗꯤ ꯀꯅꯥꯝꯇꯒ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯈꯪꯖꯜꯂꯣ ꯍꯥꯏꯕꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯄꯤꯔꯤꯕ ꯄꯥꯎꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯊꯣꯔꯛꯇ꯭ꯔꯕ ꯑꯩꯅ ꯕꯟ ꯇꯧꯔꯛꯀꯗꯕ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯀꯗꯕ ꯌꯥꯝ ꯇꯥꯕꯤꯁꯥ ꯅꯪꯒꯤ ꯀꯥꯇꯨ ꯀꯥꯔꯟꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯎꯆꯤ ꯍꯤꯗꯥꯛ ꯇꯣꯜꯂꯒ ꯆꯥꯛ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯒꯤ ꯕꯨꯂꯨꯅ ꯍꯥꯔ ꯆꯥꯏꯕ ꯂꯥꯛꯄꯗ ꯆꯥꯅꯅꯕ ꯐꯩ ꯅꯣꯏ ꯕꯨꯂꯨ ꯐꯨꯝꯕ ꯌꯥꯕ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯝꯃꯣ ꯑꯩ ꯆꯠꯂꯦ ꯇꯥꯕꯤꯁꯥ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯍꯨꯏꯗꯦꯛ ꯁꯤꯔꯕ ꯅꯪꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯅꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯒꯗꯕꯅꯦ ꯍꯨꯏꯗ ꯅꯠꯇꯦ ꯅꯣꯏ ꯍꯧꯗꯣꯡꯁꯨꯅꯤ ꯑꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡꯗꯤ ꯌꯥꯝꯅ ꯐꯕꯅꯦ ꯃꯤꯒꯤ ꯃꯦꯝꯗꯒ ꯆꯠꯄꯤꯄꯣ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯀꯅꯤꯌꯦ ꯊꯥꯒꯠꯆꯔꯦꯗ ꯃꯤꯅꯨ 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 ꯍꯩꯃꯥ ꯂꯥꯛꯇꯤꯅꯦ ꯃꯤꯅꯨ ꯃꯤꯅꯨ ꯂꯥꯛꯇꯤꯅꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛꯁꯨꯅꯦ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯑꯒ ꯀꯣꯜꯂꯤꯕꯅꯤ ꯑꯣ ꯃꯥꯅ ꯃꯆꯥ ꯄꯣꯛꯄꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯒ ꯂꯨꯝꯅꯕ ꯕ꯭ꯔꯦꯗ ꯕꯤꯁꯀꯨꯠ ꯃꯥꯅ ꯍꯦꯛ ꯆꯦꯜꯂꯤꯁꯦ ꯃꯁꯤ ꯅꯪꯅ ꯊꯥꯖꯜꯂꯛꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯥꯕꯁꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯧꯗꯣꯡꯗꯤꯅꯦ ꯌꯥꯝꯅ ꯁꯤꯡꯕꯅꯤ ꯉꯥꯔꯧ ꯊꯥꯔꯛꯄ ꯆꯥꯗꯕꯅꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯃꯣꯏ ꯅꯣꯏ ꯍꯧꯗꯣꯡꯁꯦ ꯉꯥꯔꯧꯒ ꯆꯥꯗꯕ ꯆꯥꯗꯦ ꯅꯣꯏ ꯍꯧꯗꯣꯡꯁꯦ ꯌꯥꯝ ꯁꯤꯡꯕ ꯌꯥꯝ ꯁꯤꯡꯉꯤ ꯁꯤꯡꯉꯝꯃꯅꯤ ꯅꯣꯏ ꯍꯧꯗꯣꯡꯗꯣ MAꯒ ꯂꯣꯏꯔꯝꯃꯅꯤ ꯍꯦ ꯅꯣꯏ ꯍꯧꯗꯣꯡ ꯀꯩ ꯀꯣꯂꯦꯖ ꯇꯝꯃꯛꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯧꯗꯣꯡꯅ ꯉꯥꯔꯧ ꯎꯕꯗ ꯄꯥꯝꯗꯕ ꯍꯧꯅꯗꯦ ꯑꯩ ꯅꯣꯏꯒꯤ ꯍꯧꯗꯣꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯥꯠꯅꯤ ꯅꯠꯇꯦꯅꯦ ꯇꯥꯄꯤꯁꯛ ꯅꯪ ꯉꯟꯇꯥꯗ ꯂꯥꯛꯒ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯑꯣ ꯈꯪꯖꯜꯂꯨ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯉꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯪꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯈꯔ ꯆꯪꯕ ꯇꯥꯕꯅꯤ ꯑꯣ ꯑꯗꯨꯅꯤ ꯅꯛꯅ ꯂꯩꯕ ꯂꯩꯁꯥꯕꯤꯒꯤ ꯏꯃꯨꯡꯗ ꯅꯛꯅ ꯂꯩꯕ ꯄꯥꯈꯪ ꯑꯩꯈꯣꯏ ꯈꯔ ꯆꯪꯉꯛꯄ ꯇꯥꯕ ꯑꯣ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯦ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯐꯪꯉꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯇꯝꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯣ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯌꯦ ꯑꯦ ꯑꯩ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯌꯦ ꯃꯌꯥꯝꯒꯤ ꯌꯥꯝ ꯍꯣꯠꯅꯔꯤꯌꯦ ꯑꯩꯁꯦ ꯅꯪꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯒꯅ ꯀꯃꯤꯁꯅꯔ ꯑꯣꯏꯊꯣꯛꯀꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤ ꯀꯃꯤꯁꯅꯔ ꯑꯣꯏꯔꯤ ꯍꯥꯏꯔꯗꯤ ꯋꯥ ꯂꯣꯏꯔꯕꯅꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯑꯗꯨꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯐꯝꯕꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯃꯤꯁꯅꯔꯗꯨ ꯅꯠꯇꯤꯌꯦ Hey, no anina. Secretary Commissioner kana haini du kainone ha. ꯃꯥꯏꯕꯨꯡ ꯂꯩꯀꯝ ꯇꯣꯟꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉ ꯃꯥꯅꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯈꯪꯅꯕ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯤ ꯀꯩꯅꯣ ꯇꯥꯄꯤꯁꯛ ꯍꯥꯏꯗꯣ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯋꯥ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯏꯗ ꯄꯥꯕꯨꯡ ꯑꯩ ꯇꯥꯄꯤꯁꯛ ꯁꯝ ꯍꯩꯅꯔꯣꯏꯗꯧꯔꯦ ꯃꯁꯛ ꯀꯔꯤꯝ ꯆꯪꯉꯒꯅꯨꯀꯣ Hey, hey din hey. Nabung ni ne. Laimin na balai kai nabung ai sidi. Nang he pumi na bu nabung ni khan ga ni ne hey ang awi. ꯃꯥꯏꯕꯨꯡ ꯑꯩꯕꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯦ ꯑꯗꯨꯗꯤ ꯈꯟꯗ꯭ꯔꯁꯨ ꯌꯥꯏꯗ Kari ꯃꯥꯏꯕꯨꯡ ꯑꯩꯅ ꯆꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯂꯤꯟꯗꯧꯅ ꯈꯨ ꯈꯨ ꯀꯥꯝꯕꯁꯤꯅ ꯑꯩ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯂꯤꯟ ꯈꯥꯔꯧ ꯍꯥꯏꯕ ꯂꯤꯟꯗꯨ ꯍꯥꯏꯕ ꯂꯤꯟꯅꯐꯥꯎ ꯃꯤ ꯎꯕꯗ ꯀꯤꯅꯔꯤꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯂꯤꯟꯃ ꯍꯦꯛ ꯁꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝ ꯐꯖꯅꯤꯡꯉꯤ ꯃꯥꯏꯕꯨꯡ nung sidra se nang tam shan hai sha. ꯑꯗꯨꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯣꯏꯅꯤ ꯍꯩ ꯅꯨꯡꯁꯤꯅꯧꯔꯣ ꯅꯪ Hey. Hey ngakun hey. Kaya da mangau thi gra bai cha no yung das. Hai nabung do. Ipa ga wari kha sa ga do lai am ta thoro haramu. Bisak tomba. ꯃꯥꯏꯕꯨꯡ Nang na kari leiba kari hai ba ha. ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯗꯧ ꯂꯥꯛꯄꯅꯣ 이bo ꯃꯥꯏꯕꯨꯡ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯂꯤꯁꯤꯡ ꯆꯞꯄꯤ ꯑꯔꯤꯕꯒ ꯂꯩꯔꯤꯕ꯭ꯔꯥ ꯃꯥꯏꯕꯨꯡ Era kadai wano da. Angau phau na roi da paisa du bu nati nang bu du kai dong nam no ha. हुमाई साबे याम कल्ले आये माइबुंगा Kori. हुमाई दीवानी इंफॉर्मेशन नहीं माइबुंगा नामा आमु यौजरे माइबुंगा Hai ngakun hai. Koi no masina mo chorum ba lo chari sina. Moi sahi matang se kusu kara la ko dina tam ni sauru ya pon di. ꯑꯩ ꯀꯧꯕꯤꯕ꯭ꯔꯥ ꯀꯩ ꯂꯩꯔꯦ Pa ga wari kha sa chi ne ko ni. ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ Mani. ꯄꯥꯕꯨꯡ Namana. Ai gi damak thanam ba si nachan pi ga nanga nakoi ani kaktan. Pikira chawgera hauji di nang su gomengi thabam tawre. Nachan pi si su mai masing tamba hek loi baga. Ma gi su kainom silbi ge ne khali. Aduga ipa su matam kuina dagi isada loiner ko ana ba mana nomu nom ge sum sonjile. ꯄꯥꯕꯨꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯔꯁ ꯑꯃ ꯊꯝꯁꯦ ꯍꯥꯏꯔꯣ No. Ipa di ai bu ko yang sina wa nurse tamba pamdi. ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯀꯔꯤ Ipa na sana bi pami.
이문 것이부 마담 상행 지라고다바 아파바 이모 마파미 하이드나 이파나 나마나비 쿠탕다 깨락 나고다 강한 그래 이파나 깔링이 마담시다 마파마나 마사누 파미 또 봄토고 이토도 분노먹로 실험하게 칼레네 이파나 아두나 것이디 이샤기 아레바 피레바 마이파 강바파 바봉 아이 hꯧ지 막기 오이나디 아이 루홍목이 피랩체 레저드리 마니 아이기 이샤누 파나 톰탄 아이기 아파 마이옥다 너는 레포이 하이버 시쇼이기 다져버니 아두나 능 이파기 다져버시 망가 놓고 바봉 아이 루홍목이 마땀 카라 와리다 마땀 와티 hꯧ지 나 루홍목이 쌉싸로 마땀니 융까이 빠는 마땀 탱던 바이버세 이파나 빰데니 해마니 앵웨이 아수쿠비 마땀세 나마레티 하이비 아와바 강한다나 나코이기 아와도 아무것도 레헨다나 이파나 나치노 바우 사우노 요르뻔 hꯧ지 나 내내 싱tam벌로레 마틱사바 미모레 아두나 이파기 아빠amba 마틱사바 누피 마땅 낭기다목 루홍 보 더랑 떨어시 파캉이 당나바 레카에서 레이바 강해몸 산옥이 마산비 ngan토이부 낭나 빰제이 농시제이 해봐 hꯧ지 나 코이나 하이냐리 방강내리바 야내리부터 가노 이파르 치나요 하이 까이노 마땀나 융까이 반데기 와 이파이 샤와리 샤비 야레 하이드나 이파나 와펌세 너원 hꯧ도이버니 바봉 ngan토이시 스테이시나 마디 인디아나 와칼 싸우나 탐잡아 사나로에만 마기 마쿠 옛 아마디 오이 싱바 sap마네 아두나 바봉 아이 마기 뚱기 퓨처기다막다 아이 까리고 마카 떠롱게나 칼 마니 바봉 이파나 이샤기 토모이 투가이닝디 남하드나 이샤나 칼리버두기 히마이시 오닝디 파캉이 ngasi iramdam sibu malemda saktaklibasse jagoi isei art and culture amadi lamdam sigi sanroi singne asumani babu adu bun he mani ibe mani bi masadi masada haithoi singthoi talent kaya yorbasu sanari bani hade pangsan sanaba state ki national ki thakda sanaraga loisilage na khanborgadi luhong thosi mak masasu yumbalami khongdarasina ai nangna mau porbangamdrabasu ipana salaga mapadu haidaruge babu magi weight category da national gold medal phanglabani लाखदुरब नेशनल गेम असि हेक मतुंगदा इंटरनेशनल वुमेन चैंपियनशिप की दंगतमा ट्रायल सिलेक्शन यावगने बाबू अइने जु थाजै मा सोइदन सिलेक्शन फंगने हाइबा मनिसना नंग इबे मन बि मसाद बु तसें सिब्रा मालेम की थागदा पांगथोकलिबा ममिंग लेबा सानरोय ओलम्प चैंपियनशिप ता अमदि ओलम्पिक दा गोल्ड मेडल लौरप ngamba ममिंग लेबा सानरोम ओहेनिंग्रा बाबू माबू मालेम की थागदा गोल्ड मेडल लौब ngami सानरोम ओहेन गे हाइबा एगी लेंग्रो वासकने बाबू गुड अदु दायो महांगना मालेम दा ममिंग लेबा सानरोय म ओइनेन होनबदा नाहंगना माकिदम करी दबुदि ngमगनि बाबू एगी लेजबो पुनमक थादोकजबो ngमगनि इपाना नंगी करीगुम अमत थादो हाइरोय नेंगोय इपा वाइगे मुना ताव इबे मन बि मसा मसादुना मालेंगी ममिंग लेबा सानरोय कयागा मायोगनबा थेंनबा ngमगदा वरगदि माकु सिंगनहल सिंगनबा हाइबसिना पुनसि अमबु मसक थोलनबगी आहानबा खोंथां माकु थावना पोहलु नुंसि नंगोंदा माबु फाजिन पुनसलनगनो मा मसागी अरेबा फेरेबा लेपजबा लौजबा ngमनबा नंगना माबु थादो नाक लमलान मी नुपी मग लुहों बाबू आइबु इसागी फिरेब लेजदबा पांदम लेजदबा मिसक अमा ओइना माना उहन खिबदुदी बाबू मदुदी आई पाम मनीषना इपाने इसागी पुनसिबु नुंसि इसादा नतना इसाना नुंसिजरिबा इबे मदुगी पुनसिबु सुनुसि पुनमकी फननबा आइना सिलबसिया नाक लुहोंगदबनी अफब नुपी म लेमिनगदबनी ngan thoina nang buwaro hangedabani sinna hangedabani ए इपाना सिलबु थरांग पुनमकसे नखोय निगी तुंगी पुनसिगी दमक्तनी हे ngan thoyमनि ai khoini gi marakta kanagumo miyoy amana palloiraga leibado pabung madudi ai suangamo अदुदी नंग ngan thoyबु नुंसिबु नति बाबू ngan thoyबु nang मांगनबा सिंमने बाबू नखोय नि मफम खुदि उनेदुना केमिनदुना नोंगता उना होदबदा थेना होदबदा खोइरांग खोइ साउनना लेनकद वरगदि ngasimak ngan thoyबु युमस बिसरो ai माबु इमो लोक्सनगे बाबू मदुदी यारो करिगे यारो दरिबा हा नंग 뭐 यारो 에 하는 하루도 ai nang sai hari wafam sing ngasi nang kai drok sin ngam desira ha ei ngasi lamdam masida mai tamim ni hadna pangdam tamba sanari ni hadna pangsan sanaba jagoi sarim ni isai ni na pangsa saba pangsak chak mi wei bangamdana panthum bam yaudana lamana ba kaya ma makoi adu mu du ngai ri bani hadna khoban chen ba kaya makoi da hop tang su kaya ma select ba adu bu afaba top top mi mu hen ba oina no hona bai ba se achou top thorang ama galoina singna ba machangi kathok ba changi hona ba changi बाबूंगी वादो याम लुमन खरेदा 루데 삼나 하르바나 낭기 뚱기 부시기 담아 아마디 나는 농시저리바 미두나
ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯆꯍꯟꯕꯒꯤꯗꯃꯛ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯒꯗꯕꯅꯤ ꯃꯈꯥ ꯇꯥꯒꯅꯨ ꯑꯩ ꯍꯥꯏꯁꯤ ꯅꯨꯡꯁꯤꯟꯕ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯣꯡꯕ ꯇꯧꯔꯣꯏ ꯄꯥꯕꯨꯡ ꯊꯕꯛꯅ ꯎꯠꯀꯅꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯤ ꯑꯃꯨꯛꯇꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤ 마디 하이도키고 왕강을 썼더니 뭐 상은 필로소퍼니 그리고 뭐 이나 루홍 따라봐 ngan thôi gipun sina kari mo ay hoba duga kugi papabungi waishim 마니시나 이빠나 이샤기 분 시부 농시 이샤도 나타나 이샤는 농시저리바 이베에 마드기 분 시부 시 농시 분나무 끼파나바 아이네 실부시요 나학 농가다마니 아파본 높이만 레미나가다마니 난토에는 와로 한가다마니 신한가다마니 에이 이빠나 시로 토랑 분나목세 나 고에니기 뚱기 분 시기다 먹더니네 헤이 만토이기 뚱기 뿐 시기다 막 에이너 마음은 다독을 따라라 kayo nang mangaw na bro niyo ba na tabong tong ni pagi be ma ay kilan bitin bigano ba ay mago maduya din ni ma maduya karigino niyo ba na tabong tong tawri sibu karigino ay mago narugani hay ay lagli hay din mahaki mamang delip be ma maduya di ipapu na makhangi ipapu na makhangi hey isari ꯑꯩꯅ ꯇꯕꯤꯂꯝ ꯂꯥꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯣꯏ ꯍꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯂꯣꯟꯆꯠ ꯀꯧꯕꯒꯤꯅꯦ ꯕꯥꯁꯤ ꯈꯪꯉꯦ ꯏꯄꯥ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯀꯅꯥꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯏꯄꯥꯅꯦ ꯏꯁꯥꯕꯨ ꯅꯍꯩꯅ ꯁꯤꯡꯊꯝꯃꯟꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯟꯕ ꯉꯝꯗꯕ ꯑꯩ ꯏꯁꯥꯕꯨ ꯊꯥꯗꯣꯛꯅꯕ ꯍꯩꯁꯤꯡꯂꯕ ꯇꯥꯗ ꯁꯅꯥꯖꯥꯎꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯈꯤꯕꯅꯤꯅ ꯑꯩ ꯀꯅꯥꯁꯨ ꯋꯥꯈꯜ ꯍꯣꯡꯕ ꯌꯥꯔꯣꯏ ꯑꯩ ꯍꯣꯡꯗ꯭ꯔꯤ ꯑꯩ ꯂꯦꯞꯂꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯑꯩ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯕꯥꯖꯤ ꯉꯥꯟꯊꯣꯏ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯌꯦꯡꯉꯣ ꯂꯩꯀꯥꯏ ꯍꯨꯝꯅ ꯁꯦꯕꯥꯎ ꯌꯦꯜꯂꯒ ꯇꯥꯗ ꯁꯅꯥꯖꯥꯎꯕꯅ ꯑꯩꯕꯨ ꯁꯦꯕꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯂꯃꯟ ꯅꯪꯅ ꯈꯨꯝꯒꯗꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯁꯛ ꯈꯪꯕ ꯏꯃꯥ ꯀꯃ ꯏꯄꯥꯅ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯕꯥꯖꯤ ꯑꯩꯅ ꯇꯥꯖꯅꯤꯡꯗꯕ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯐꯝꯗ ꯇꯥꯍꯟꯕꯤꯒꯅꯨ ꯏꯃꯥ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯨꯛꯇ ꯆꯜꯍꯟꯕꯤꯌꯨꯅꯦ ꯕꯥꯖꯤ 에이, 넌 내 사는 내 사부 못 sakang 보러. 나뿐이 소매가로 통나래요. 남남지기 못 신도나 아예 당 알아보네 넌 싹다 돌리버세. ꯑꯩ ꯆꯠꯂꯣꯏ ꯕꯦꯝꯃ. ꯑꯩ ꯃꯐꯝ ꯑꯃꯗꯁꯨ ꯆꯠꯂꯣꯏ ꯕꯥꯖꯤ 안토이. 복신 생바이버시 통나 바가더니. 가리기노 넌 오해를 와도 한전전 강이도 넌 미사누 비에머나 루홍은이 아니 토랑이 저리부도 넌 살아가 미기 매여모다 이사도 위까이부는 할로 가브라. ꯑꯩ ꯈꯪꯗꯦ ꯑꯩ ꯑꯃꯇ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ 안토이. ꯕꯥꯖꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅꯁꯨ ꯊꯦꯝꯕꯤꯔꯒꯅꯨ ꯕꯥꯖꯤ ꯑꯩ ꯏꯃꯥꯒ ꯑꯃꯨꯛ ꯇꯨꯅꯖꯒꯦꯅꯦ ꯕꯥꯖꯤ 안토이. 넌 애인 하이버 야라로이다. 아유, 넌 애인 하이버 야라로이다. 그리고 넌 섭봤다 알아보디. 나방들 랩리버 나빠이 하나 알아. 거꾸로 이빨리기 시대 박잉한 토이 이사부 ngan at ko'y nangan ka dapat ni Haidona ipana
ꯅꯨꯡꯁꯤꯅ ꯉꯥꯟꯊꯣꯏ ꯍꯥꯏꯅ ꯀꯧꯖꯈꯤꯕꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯨꯡꯕꯗꯣ 이빠게 미스다 엉터리 원루네 이베마 빨래리 시대 나오노 그리기 뿐인 손터리고 노라오 콤보자 미스 아스마이 버서만 모두 벌라 가이 깜짝 놀랐지 어떻게 올까 시빠이 베네트라 좀 가나 칼리 냉정비요 좀 냉정비요 이몽 놈도 좀 냉정비요 마고 이몽 놈도 다 좀 할라만 얌자 50억 사이 사비 매 얌자 사이 가 하이도 하도 불럽 다 살래래네 토비 꼬미 몸이 도미 저빙 감밀레 미게 대비야 미안데 잡으로 하 아라디 연절로 미다 연연 잡고 다니리 연절로 손나 사도 돈이 비워 따모 Tapisa! Habak tau budi yauda dana, shwai da kolala dunai se kai gina. hꯧ직간 닝원 뭐와 타박 야우나더라 Ningon mawa kai na kai yinguni. 타이니기 닝원 뭐와네 꼬르푸 팽바 뽀ꯠ 아rum바 타마 마tam도 hꯧ직 짠나드래 hꯧ직디 닝원 뭐와 에렌저 Tani ni tapisa. Maya mamak si somning dra badine. Hor kano. 와시 아이나 호브런 난 호브런 다 하려고 내는 Hoi di cham cham na hai bani. 와 이거 잡잖아 파우 담바 인포메이션 Machine. Aine sarok tana ne. Thoglauni thuda ni. 두비로 해 두자라게 해 nangi si nanan ma masak pasabim la ena nang puong ni nang Asine. Akai pabung na sin mata ba hai bado. noi babung si nupi semade haidi haijane aisu masa nupi si semantari Kariba? Kariba hojikida. noi babung si nupi semba yai ba yo noi na namasi masa ara ha lai masa dong phazara ga mengi thabam su tawre lai suira haira noi tamosi mara bati phati phaigo adu ba hausi nang senbam leira noi mung sida aina kanabu yana na basat ka dege haise hausi ai sap chana khange Kai ni tapisa na hai da. hai kor kanu hai Eh. namai to onjem ber kanu mi no ure yam pam man gini Sakta na ngonda dari kul bon sindi ba. taunu da aina noi da ladi nang ai inak ta suru nei na bo hanai da nang ba Tapisa. Adu mayang do lai di ne. Ai krim da sang kano. Salo. tai aina lang ni la bro noi mung na patun to bai la pi bai wan Eh. Nang di akai pabung ga sutina de. Akai tamo ga sutina de. Ai ga sutina de. Nang wona kana ta pato daw de na. khoi basi da patun tawri du dia ha basi masalam dir ai la koi wane adugi mathakta noi khoi sa yumlo na ba english ta hargan neighbor hindi da hargan parosan hindi ngang ya da bai wane hindi da har de koi di covid tin har sine koi Covid ai ba sibu. Covid tin ga na ga. me malo nga amri kayo Namala no ngang bai ta di ngang ni bunga. hausin na hindi ngang ya pote yam lu ba matam ni adu imalo nga sa ba koi di 그놈 딴지게 봐. 눈파명기 미어들어 봐. Wow. Abung sana tra. Yang phasa thome. 호이. 아여봉사니. 너 그놈다. 거의 세기 가시부. Noi sige ka ga lai se. Ngai kune nang ba. Facebook ta thagal ko photo da gidi. Chum na yeng bana. Yam sathi ne hele phasa ba. mi si ba yang ni sa Aina di nangi photo thagal ko khudingi like adam daw bani. Nang na di suk daw torok de. 아이네디 손부 강들이. Ai bud lai kham to ne. Na khoi na sinen hong la li ba da. Ai khoi ki ta mo da ne. Larik tam ba loi ra ga. Hojik po de le de ka daw ri ge. 아이 UPS exam 타는 거 고생 역설이. Qua cái tin này kì, mày ngâu bị hay mà không biết quoi. 뭐이. 강해. 그 유니버시티다. 보냈다면 나보니. Mahaki manang no piles na do. Ay kaya am na tine. Mahal na harak pada nang di am phay hay. Aduga, khang na ba ni pis tham de hay. 호이. 아이 누피 세게 하이나디. ibu lang mi wai ni na yes pong ni na Kay na tapos na hay do. ado ai di hen jala kanu ado ai dum lei har su patra su ibu ngosi nana mai mo pani matai se itai ko
ꯐꯔꯁꯨ ꯐꯠꯇꯁꯨ ꯅꯣꯏꯅꯤꯁꯨ ꯅꯇꯩꯅ ꯅꯥꯎꯅꯤꯅꯦ ꯅꯆꯤꯟ ꯅꯨꯄꯥꯒꯨꯝꯕꯅꯦ 이때고 봉사 나오 이몽도 상하가네 사 타우세봐 아두가 아이 이놈먹이 만나고서 부상해봐 다 비싸기 와세 따요노 나오 누피시 누빠시 미행 아미 떡떡이 뭐 이몽시 얌 투나 ILP 세나다 바야로이도니 이몽시다 ILP 세나다디 옐로우미야 코이 아와보이 호거도니 아노브 티오리엄 부토가 라롱 홍옥들디 비샤가이 픽산드를 해오라니 아이나 빰잡아 아이나 눅시브 누피보 아이나 로브 팡들디 아이나 레가이 클럽 세게들이 왜들 깨도로니 에헤 미 우시다봐 그대 영국 비거든 에이 그대로 독서하기 야래. ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯕꯤꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯍꯥꯏꯖꯕꯤꯒꯅꯨ ꯆꯤꯡꯅꯗꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯋꯥꯁꯤ ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯉꯣꯟꯗ ꯀꯔꯝꯅ ꯐꯣꯡꯗꯣꯛꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ. ꯃꯍꯧꯁꯥꯅ ꯑꯔꯣꯟꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯍꯥꯏꯕꯁꯤ ꯂꯥꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯅꯗꯦ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗꯕ ꯋꯥꯐꯝ ꯍꯥꯏꯕꯗꯨ ꯑꯩꯒꯤꯗꯃꯛ ꯑꯐꯕ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ. ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯧꯔꯛꯄ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯑꯐꯕ ꯅꯨꯄꯤꯅꯦꯅ ꯍꯥꯏ. ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯐꯕꯤ ꯍꯥꯏꯕꯗꯨꯔ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨꯔ ꯈꯪꯖꯗꯦ. ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯕꯤꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ 21st centuryꯅꯤ. ꯃꯃꯥꯡꯉꯩꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯃꯊꯟꯇ ꯍꯟꯗꯅ ꯈꯟꯖꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤ. ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯊꯥꯏꯅꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯈꯪꯖꯗꯦ. ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯃꯈꯩꯒꯤꯗꯤ ꯅꯍꯥꯛꯀꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏꯅꯕꯤꯅꯤ. ꯅꯍꯥꯛꯀꯤ ꯋꯥ ꯉꯥꯛꯆꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ. ꯅꯪꯅ ꯑꯩꯒꯤ ꯋꯥ ꯉꯥꯛꯀꯅꯦ ꯇꯥꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ. ꯍꯥꯏꯕꯤꯅꯤꯡꯕ ꯑꯗꯨ ꯇꯥꯛꯄꯤꯌꯨ. ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯄꯦ. ꯑꯩꯒꯤ ꯋꯥꯍꯩꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏ. ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ. ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥ ꯊꯪꯅꯕ ꯀꯥꯁꯤꯗ ꯑꯣꯏꯔꯒꯦ. ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯍꯧꯔꯣ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩ ꯅꯪꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯖꯔꯣꯏ. ꯃꯇꯝ ꯈꯔꯒꯤꯗ ꯅꯠꯇꯦ, ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃꯒꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯉꯥꯛꯀꯦ. ꯇꯧꯕꯇꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ. ꯅꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯁꯤꯗ ꯑꯣꯏꯕꯤꯌꯨ. ꯋꯥ ꯉꯥꯛꯄ ꯉꯝꯗꯕꯤ ꯑꯣꯏꯗꯨꯅ ꯏꯔꯥꯜ ꯂꯪꯁꯤꯟꯖꯔꯣ. ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ. ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯄꯒꯤ ꯑꯍꯥꯟꯕ ꯑꯍꯤꯡ ꯑꯣꯏꯒꯅꯤ. ꯑꯩꯁꯨ ꯅꯪꯒꯤ ꯋꯥ ꯉꯥꯛꯀꯅꯤ.
ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯂꯥꯛꯂꯕꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯏ ꯅꯨꯄꯤꯅꯦ ꯅꯌꯥꯠ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯒꯅꯨ ꯑꯩ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯦ ꯅꯍꯥꯛꯀꯤ ꯋꯥ ꯉꯥꯛꯆꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯣꯏ 이놈아! ꯀꯩꯗꯧꯔꯦ ꯀꯞꯄꯤꯔꯣ ꯀꯞꯇꯦꯗ ꯑꯩꯕꯨ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯈꯤ ꯑꯩ ꯌꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯃꯥ 이마도 그나나 신나는거되게 글루보다 에이 없는 와이에 ꯑꯗꯨꯒꯤꯗꯤ ꯑꯕꯨꯡ ꯆꯥꯍꯣꯏ 이듬 ꯆꯥꯍꯣꯏꯁꯨ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯖꯥꯗꯤ ꯌꯥꯝ ꯄꯪꯕꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯀꯩꯀꯩ ꯉꯥꯡꯅꯈ꯭ꯔꯕꯩ ꯈꯜꯂꯨꯔꯦ ꯇꯥꯃꯣ 이베마 ꯐꯃꯨꯡ ꯆꯪꯈ꯭ꯔꯕꯅꯦ ꯅꯃꯥ ꯆꯪꯁꯤꯜꯂꯒꯅꯦ ꯃꯕꯨꯛꯇꯨꯗ ꯈꯨꯠꯆꯞꯄꯤꯅ ꯁꯤꯛꯇꯜꯂꯣ ꯇꯨꯝꯈ꯭ꯔꯕꯗꯤ ꯍꯧꯗꯣꯛꯄ ꯌꯥꯝꯅ ꯋꯥꯕꯅꯦ ꯌꯨꯒ ꯊꯛꯆꯜꯂꯨꯔꯕ ꯈꯪꯗꯦꯃꯤ 마부 유 탁대 하이다이네 ꯀꯅꯥꯅ ꯈꯪꯉꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯀꯥꯏꯅ ꯃꯃꯥꯏ ꯀꯟꯅꯅꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯄꯤꯊꯛꯂꯝꯂꯕꯗꯤ 만남 남대다 ꯍꯥ ꯃꯅꯝ ꯅꯝꯃꯒ ꯐꯕꯨꯡꯗ ꯊꯥꯖꯟꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯉꯥꯎꯕꯁꯤꯗꯤ ꯅꯃꯥ ꯊꯣꯡꯂꯣꯟꯁꯤꯜꯂꯨ ꯍꯟꯇꯛ ꯃꯨꯛ ꯀꯞꯂꯛꯂꯕꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯜꯂꯔꯣꯏ ꯑꯩ ꯌꯦꯡꯅꯤꯡꯕ ꯑꯃ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯄꯦ 그리기노 넌 미급 쿠딩이 밀루데 해오리바 나학 신테르카노 에이기 밀루데 나학기 해오라카노 에이기 학상 폴랑세 메이테이 누비기 학상 폴랑네 에이부 모몬트 녹방감비 북셀다 먹바 야우다비 이몽아 시기 윤부렌비오 헬로 에이세 에이기 뿌리바기다막 이몽아 시기다막 윰 다독두나 락라비네 에이 kabrak 에이 노카니 에이 나에게 분식이다막 에이 나 생나가니
ꯁꯤꯕ ꯀꯩꯅꯣ ꯅꯦꯁꯅꯦꯜ ꯒꯦꯝꯗꯁꯨ ꯑꯩꯈꯣꯏꯕꯨ ꯍꯜꯂꯦ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯀꯦꯔꯂꯥꯒꯤ ꯑꯟꯖꯂꯤꯒꯤ ꯃꯈꯨꯠꯇ ꯇꯨꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯁꯨꯞꯆꯜꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐꯦꯗꯔꯦꯁꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯥꯟꯅꯕ ꯂꯥꯛꯂꯒ ꯁꯥꯟꯅꯕ ꯌꯧꯔꯒ ꯁꯥꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯕꯨ ꯁꯤꯕꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯣ ꯁꯨꯇꯧꯔꯤꯒꯦ ꯁꯨꯃꯥꯏ ꯃꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡ ꯊꯣꯏꯕ ꯑꯣꯖꯥ ꯊꯣꯏꯕ ꯁꯣꯝꯗ ꯇꯧꯔꯣ ꯃꯥꯏ ꯃꯣꯡꯁꯤ ꯀꯩꯅꯣ 마기 몽시게노 ꯑꯩ ꯁꯨ ꯀꯩꯗꯧꯁꯤꯒꯦꯅ ꯌꯥꯝ ꯈꯟꯖꯔꯝꯕꯅꯤ ꯇꯥꯃꯣ ꯑꯗꯨꯕꯨ ꯐꯣꯟ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯑꯩ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒꯦ ꯍꯜꯂꯣ 마구비 라스 이어ร์ꯒꯤ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯆꯥꯎꯅ ꯊꯝꯕꯤꯕꯤ ꯃꯥꯅ ꯁꯥꯟꯅꯕꯨꯡ ꯌꯧꯔꯒ ꯁꯥꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯕꯨ ꯁꯤꯕꯨ ꯀꯩꯅꯣ 마부 사노이 냈더라고 ꯉꯥꯎꯔꯕ꯭ꯔꯣ ꯀꯦꯛꯁꯨꯔꯕ 마부 ꯑꯩ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯁꯤꯒꯦ ꯇꯥꯃꯣ 라야로이 와 오버비도 ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯁꯦꯟꯊꯕ ꯊꯕꯛ ꯇꯧꯗꯅꯕ 마부 ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯍꯟꯕ ꯇꯧꯍꯩꯗꯕ ꯊꯧꯗꯧ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯑꯩ ꯉꯥꯟꯊꯣꯏꯗ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥ ꯌꯥꯝ ꯏꯀꯥꯏꯗꯧꯔꯤ ꯊꯣꯏ ꯀꯩꯅꯣ 이번에 ꯅꯪ ꯇꯩꯁꯦ ꯅꯣꯏ ꯇꯩꯁꯦ ꯀꯩꯅꯣ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯁꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯦ ꯐꯦꯗꯔꯦꯁꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯈꯣꯏ ꯀꯩ ꯂꯥꯜꯂꯤ ꯅꯈꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕꯗ ꯂꯩꯕꯅꯤ ꯆꯥꯒꯦ ꯍꯥꯏꯕꯗ ꯄꯤꯖꯕꯅꯤ ꯁꯦꯠꯀꯦ ꯍꯥꯏꯕ ꯅꯄꯤ ꯇ꯭ꯔꯦꯛ ꯄꯦꯟ ꯇ꯭ꯔꯦꯛ ꯁꯨꯠ ꯕ꯭ꯂꯦꯖꯔ ꯀꯣꯠ ꯂꯩꯕꯅꯤ ꯂꯩꯈꯤꯗꯕ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯤꯕ ꯃꯅꯤꯄꯨꯔ ꯍꯥꯠꯂꯤꯕ꯭ꯔꯣ ꯐꯥꯒꯤꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯐꯥꯒꯤꯔꯣ ꯅꯪꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯂꯥꯈ 9,000 ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯕ ꯂꯥꯛꯈꯤꯕꯅꯤ ꯅꯪꯕꯨ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯥꯏꯒꯠꯂꯛꯂꯤꯕꯅ ꯅꯃꯥꯟꯅꯕꯒ ꯂꯝꯕꯥ ꯊꯦꯡꯅꯔꯝꯗꯥꯏꯗ ꯅꯃꯤꯠꯇꯒꯤ ꯅꯨꯄꯤ ꯇꯥꯔꯤꯕ ꯀꯩꯅꯣ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯨꯄꯤ ꯇꯥꯔꯤꯕ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯅꯕꯤꯀꯣ ꯃꯇꯝ ꯄꯤꯕ ꯀꯩꯅꯣ ꯃꯇꯝ ꯄꯤꯕ ꯀꯩꯅꯣ ꯂꯩꯕ ꯑꯩꯕꯨ ꯁ꯭ꯋꯥꯏꯗꯒꯤꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯒꯅꯨ 마기 몽세 ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯄꯤ ꯇꯥꯕ ꯃꯈꯩ ꯁꯥꯎꯅꯤꯡꯉꯤ ꯊꯣꯏꯕ 누미당 북립반 바보기 먹는다. 아니 오늘 쌉잡을 보름 필 거다. 그러게 너는 깜리비대. 어? ay himindre ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯆꯦꯟꯕ ꯇ꯭ꯔꯦꯟ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤꯌꯦ ꯁꯔ ꯅꯪ ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕ ꯀꯔꯤꯒꯤ ꯅꯥꯒꯤ ꯍꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯄꯥꯡꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯃꯤꯒꯤ ꯋꯥꯒꯨꯝ ꯀꯔꯤꯒꯤꯅꯣ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤ ꯋꯥꯁꯤꯡꯅꯣ ꯌꯦꯡꯉꯣ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯃꯁꯥ ꯈꯤꯡꯅꯕ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯡꯉꯣ 이대로 이대로 에이 나도이 낭나 이해시부 낭이야 생모자 먹니 그러거든 ngasi ini nangi miludi kita itu pirang singa saya amana sindan mero aini thase nangna soidna mai pakne naki wet keda guriga india ki sanwa amta naki lamba lero india ka tunate malam pithri tu naki lamba lero osi nangi pasi bunate nangi yasun bi padnu su nangna mai pakna hal pungai manipur ki miyam nang mungai back to the mo go to Andoy go 젤란다기 복싱 했을 때면 쉬우브라 yes sir 낭 머니푸르기 마이 부드는 라키가 사나우로 해머네 무슨 능심 먹감리브라 스데다 마능 그 딜리가 먼저 붙이나 보다 미야마 쿠바 군는 라우네 뭐 컨스라브라 스데다 미야 왕도 탈레 민망할 뻔행 싱지우브라 yes sir oh no 그러면 뭐 방니 그러면 너는 싱 마이 오는 먹으니 아이는 나 그도 마담 춥부다 그래 아니 마이 오는 리블 마 아두 그도 까나 수고는 거 하면다 그러기로 너나 거기 싱 우리 봐 attention 오요 nang muthamoy solli ba mak busingno try do ay nang ilamani nang yopuneni ay mo ningo kanawi kana sulit sir kana mo sige kana sulit simple sir listen bao nang dabi adamni nang na soidna sungongni oh mai se ten mon damge manungni oh mori sa kadam minute ani ani gi manunga nang ye singbo thona pade murte dame ay mo thilo come on
봉팜새 홍라로 먹복심하기 아도이! 어린 눈 떠보세. 아이는 너무 나둥 봤을 때 너무 수다기래. 낭나 사기 망이 밸런스 가리버 그러기노. 나마이 가루다. 낭기 뿡닝들 랑딱 내리봐. 깐 센트레슨도 봉음 들이고도 가리기노. 애원 놈이 농구나 도이. 낭기 뿡닝들 레이브 싱싱나요. ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ 어이! ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯔ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯖꯔꯤꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯋꯥꯕꯁꯤ ꯈꯥꯡꯅꯅꯕꯒꯤ ꯄꯥꯡꯒꯜ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯁꯔ ꯑꯩꯕꯨ ꯃꯨꯛꯇ ꯀꯞꯍꯟꯕꯤꯌꯣ ꯑꯩ ꯄꯦꯟꯅ ꯃꯨꯛꯇ ꯀꯞꯆꯒꯦ 까품 터니. 뿡닝 손도범 터니. 아두 마두디 감만 맨게 와니. 아이는 고수 있는 레이네라 산호에 뭐떻게 통화 할러로이 한번 사로이. 낭디 노카다 보니 싱마부 이미 노카다 보니. 아이는 하이크래 아무나 낭기 밀루도 비랑 신탄 베로이. 낭구 다도든 롱크래 해봐. 망리 얘기가 이러시 낭이 통화 링젠 아두리. 마그나 마나부 ꯑꯩꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯝꯈꯤꯒꯗ꯭ꯔꯥ 마나 너무 눅시버 사두나 낭이 눅시부 미남문에 낭무 눅시버 사두나 낭이 사나부기 분치부 람막한 거 망하나 모나부 김네 농원덕이 헬리칸누나 아토벌 람란비 아무가 루옹키브네 낭나 눅시버기 람은 칭가다 보니 아 그도 우리 올림픽 게임다 골메등이 반름 탐가다 보니 눅시버기는 막 이마리 바기는 막 요이바 모인 따이봉들락과 낭나 사기는 막 비대 동안 또이 낭길레는 뭐 통하는 젠다 안나고 있는 합가노 que pasa, no? Very good. Aina thase. Nang na soy dun mai bakani. Nang gila kada bolam bakini mak. Shem sadun leyo.
머니샤나 밍탐타 하이버시디 잉버니나 이뭉다 까마능들 레이너리브니 까리기노 능나 달란 마타키 아항바 아잉바시다 학식랑이보다 하 아이 저 이뭉 잘못했어 바봉 마사암기 tꯧ본 thꯧ고 마타고 아이나 좀 tꯧ저리 아이나 아시거든 이탄나 팜마다 바봉는 까리 까이블 레라게 에이 나는 오늘 하이도 까이노 하 마파암기 야탕 마사암을 일레 바봉기 아빠먹이도록 너무 높이 루홍도 아이나 혹시 lâu đấy 마시다 바봉기 하이싱 무황도 리피비 야지고 머니샤나 이파디 와루바 오이나바 와타디 아이나 낭원당 안 토이브 유모시다 부실로 하이 낭나 마부 부실로 벙암디 마항 마사기 분시기다 아마디 람담시기다 목 샤네키니 하이바 마하기 아리바 피리앱도 따라바 강나바 뚱다 이파나 낭원다 나기 로미 피리앱실로 혼 기분이 아이디 taha thabo kai dong ju to ki na yum pa aduga amana nang na mangonda ye ta ba sin su he na mahaki mai pa na bi lambi oi hai ba se pa na khang hai henjena pangan kalu no aduga wan thok phajada thabok ju pangdok dong no ko 바봉 나사부 티에마다 한나나 하이전 비부 tꯧ비거노 ai dai jan de ai dai jan de na ngan thoi na mo na gold medal lor khibadu nangi lu homa kuiding id na tro karisu leitrabi kerala masaamgi makhuta ngan thoina mai thigi du pabung ke su khangbiramo hey angau bo ai wa khana sumnagli basi me chedu ki matung dagi ni na hey 마 충초이 쇼이드나 싱내드나 마하기 통나 방근을 쇼이드나 행거는 ngan thoina ibu ke 동수 싱나나 moi pabung 마니샤나 나항강 너트러버니 이빠나 너무 마탐 사래 야리에들 롱비버니 고 ngan tho이 까리 뭐 더동 토고 마탐다 능 살라가 마팅 방실로 봐 야우실로 봐 깨쇼 가브레티 마도 컴내는 먹이 띠내는 뭐로 방고는 아이디 마가 띠는 무슨 나대 아이디 마부 탐호이 시행나 누시자번 ngan tho이 부 농시버디 라이카 애니시기 미암드나 따나 머니푸르 부무스 농시리 입시리 이빠나 슈마부 이람다 마시기 아땅 거라 까다비 샤누 닝오나 뭐냐 농시 미양이 와카니까 이거 개나이네 바보 마드디 낭나 마부 마루마 빠 뭐야 낚시나 농시리 버기니 아두부 모두 puno mo oidna show hausikti nahaki personal life ta khara makai di hongdo hongjin yabu matam oirena mani imung ngasibu kai de soi khidege kai de lan khidege haina kupni yang silebi mawama ngasi yum masti chau chau le mani puno mo phalo naga imung shira nahaki dong na ro ya se ai phang na phang madu skhalu 바봉이 아빠 먹이다 막 아이나 루홍 키우나 좀 바봉이 누가나 좀 허나비오 아이 원다 한나나 디스터 tꯧ비거노 어이 강질로 하이버니네 아이기 뭐 워시구문 누피디 아땅마니 마기 몽 마타 워시다 이네 강이 호직티 이파는 시크르버수 이뭉 마시디 까이 호레로 아 파레 아이 와야 능앙아로 이파디 닝탐타기 누미당데 잉머니나 마파는 구인 레병감데 이뭉 상라게 아두가 나학디 아이 잉부시다 파무 와칸 칼로 ꯆꯥꯝꯃꯔꯛ ꯍꯟꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯃꯥꯕꯨ ꯂꯧꯊꯣꯛꯈꯤꯗꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯈꯪꯉꯦ ꯂꯦꯡꯗ꯭ꯔꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯍꯥꯡꯂꯕ ꯗꯂꯥꯟ ꯃꯊꯛꯁꯤꯗ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯔꯕꯁꯨ ꯑꯏꯪꯕ ꯐꯥꯎꯗ꯭ꯔꯤ ꯉꯥꯟꯊꯣꯏ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯅꯪꯉꯣꯟꯗ ꯄꯣꯛꯂꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯂꯩꯇꯤꯌꯦ ꯉꯥꯟꯊꯣꯏ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯃꯥꯡꯅꯍꯜꯂꯦ ꯊꯥꯖꯕ
babosingnduna salabaranandi nungsi babosingnduna Mani, ayun na nang bunong shiba sini. Ay gitamoy nung shida dumak leng na laysano. Adubo, ijay sinawahay si Madihaygi. Ay nang butamoy sing ng nung shi. Ay nang gidamak tihing basungam gani. Si basungam gani. Karamba nungsi 장예 노탐리바 아이수 강이 농시 바기타 가람바 농시기 장예 노탐리바 아이수 강이 농시 바기타 Tingam laroida nungsi izelda tau faribani kau singgu Tingam laroida nungsi izelda tau faribani kau singgu Ay dinan makikangdi. Muy tamo di saya mahizani dana. 모이기 다모 하이브도 이모도 거거든. Kaygino. 아이디 모이기 하이브 와이시 아마 했는데. ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯍꯦꯛꯇ ꯀꯧꯅꯗꯕꯅꯤ나 ꯂꯩꯈꯝꯊꯣꯟꯁꯨ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ나 ꯍꯩꯅꯗ꯭ꯔꯕꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯁꯨ ꯍꯩꯅꯅ ꯀꯧꯕ ꯅꯠꯇꯦ 하이닝고 와도 팔라우나 하요. 빠봉이 맞다고도는 얌나 헤이시 모왕도 떨어건. 이싱 아사바 바룸다 탕독자라메 짝수 로이레 마판시수 얌나 잉이 ꯑꯩꯅ ꯃꯩꯐꯨꯁꯨ ꯊꯥꯒꯠꯆꯔꯝꯃꯦ 상은 뭐 일라게. ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏꯌꯦ 이 강에 이 나로. 아이 뛰고. ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯐꯤꯁꯦ ꯂꯧꯊꯣꯛꯄꯤꯒꯅꯨ ꯏꯟꯁꯤꯟꯕꯤꯌꯨ 잉በ제 이탄더러. ꯑꯩꯗꯤ 이문기ꯊꯕꯛ ꯄꯣꯊꯥꯗꯅ ꯁꯨꯕꯅꯤ나 ꯏꯪꯕ ꯆꯪꯗꯦ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛꯇ ꯄꯥꯎꯗ ꯍꯥꯏꯈꯤ ꯖꯄꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯗ ꯇꯥꯔꯤꯕ ꯑꯣꯂꯦꯝꯄꯤꯛꯇꯁꯨ ꯉꯥꯟꯊꯣꯏꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯔꯤ ꯅꯪꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯐꯝ ꯊꯣꯛꯇꯦ. ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯩꯒꯤ ꯏꯊꯧꯅꯦ ꯑꯩ ꯍꯤꯔꯝꯁꯤꯗ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯣ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯀꯪꯉꯥꯎꯅꯔꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ ꯀꯔꯤꯒꯤ ꯀꯞꯂꯨꯅꯤ 이놈아, 아까 먹이 몽시 거리노. ꯅꯣꯏ ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯗꯦꯅ 바보가 ngara 집시나 거리. 이놈아, 너 당나 그라 푸도. 루홍나버 누피 레이라바 마나. 하나 누피 마부 눅시나라메 하이두나. 누피 두기는 와칸 칸누나 레이비아리 브로. 거리 이놈아 또 밀레이버노. 이비엠마 ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯇꯝꯕꯤꯔꯛꯄ ꯋꯥꯂꯦ ꯆꯥꯅꯤꯡꯂꯕꯁꯨ ꯆꯥꯅꯤꯡꯗꯕ ꯁꯥꯕ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯍꯩꯁꯤꯡ ꯆꯤꯝꯕꯥꯜꯗ ꯐꯣꯡꯗꯣꯛꯇꯕ ꯆꯦꯡ ꯈꯩꯕꯗ ꯐꯧꯃꯥꯟ ꯑꯃꯗꯤ ꯐꯠꯇꯕ ꯈꯟꯗꯣꯛꯈ꯭ꯔꯒ ꯆꯥꯅꯅꯕ ꯆꯦꯡ ꯃꯆꯪ ꯈꯟꯕꯒꯨꯝ ꯐꯖꯕ ꯉꯥꯡꯅꯤꯡꯕ ꯋꯥꯍꯩꯇꯃꯛ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯌꯨꯝꯕꯨꯔꯦꯟꯕꯤ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦ 마담엔 피나마. 하우스기 마담시디. 모던 소사이티기 마담다. 누피 어이비 이나마 행리. 누파 누피. 라인 마너라바 마담니. 이베마 ꯆꯠꯅꯕꯤ ꯉꯥꯛꯄ ꯍꯥꯏꯕꯁꯤꯗ ꯃꯇꯝ ꯍꯦꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯔꯤꯕ ꯄꯨꯟꯁꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯤ 이놈아, ನಂಗೆ 와하이도 강망함데 이놈아. 이베마 ꯀꯣꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯣꯠꯄꯨ ꯈꯪꯇꯦꯛ ꯊꯦꯛꯄ ꯌꯥꯗꯦ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ
ꯑꯩꯅ ꯆꯠꯅꯕꯤꯒꯤ ꯃꯈꯥꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯀꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯂꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯅꯝꯃ ꯑꯩ ꯆꯠꯅꯕꯤꯒꯤ ꯂꯤꯄꯨꯟ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯇꯥꯃꯣꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩꯗꯤ ꯏꯅꯝꯃꯗꯧꯅ ꯇꯧꯕ ꯉꯝꯂꯣꯏ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨ ꯅꯣꯟꯖꯕꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯅꯣꯟꯖꯗꯦ ꯑꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯆꯠꯅꯕꯤ ꯉꯥꯛꯄꯅꯤ ꯆꯠꯅꯕꯤꯗ ꯅꯪ ꯁꯤꯕ ꯇꯥꯔꯦ 이놈아 ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤ 어 파래 아이 그만 행게고 아들 이놈아 어봉사디 그동안 라까니 하게 나오이다 yum pan khabi ningol gi yumda mapami mi toina lakpase aikhoi gi chanabi na phana ude aishu kaya pamde da 아스 이놈아기 쩌너비시디 아이몬다 소이해 angang nang lam hinu ko lao lao sak charo si thingi lao ko 이놈아기 시보 아이나 봉사시 밤이 눈시 강을 바자라 아이스 마시기 와밤시 아이고 바봉데 생생을 다 하도록 시려네 이놈아다 하이루이 가나데 마기 전에 비치나 뉴비 꼰 것만 너무 고원되는 라이크 아씨 폰 따다보는 빠겨큰 큰 마시디 잉어ing어이 해 페이스북도 포토 좀 빵타다 다가라 이시고 많은 포토 다가라 있거든 아니 юм도 팜 라인 감드래 모두 레캄 돈도 레이터 살아 스모이 마임제 또이는 상만이라 이주이 가이래 버터시 나들이 많은 포토 매암지 영원해 마레이팅 독바 마신 좀 독바 힙발롱 아스카 많이 나오는 지야 많은 포토 다가라 있거든 아니 юм도 팜 라인 감드래 마기 마삭세 아니 강망 감드더라 마부 누시바 마삭싱세 아이는 와리디 리밤 레이터더나 이마르버신데 리루부수 레카이니 이카이더라 와리지 리밤 레이터나 아이나 코이 마다 라이리 토고네나 코이 마나 하리바 레캄 돈나 이세 눅디 눅시레 아두가 빰디 빰드리 칸드레다 마이 모시 아이나 타우디주 카이노 에 마신 미에 시물라이네 아이가 시딘 나이기 오고 마신 나이기 하이 이나 봉사 라미로 ꯍꯣꯏ ꯑꯩꯁꯦ ꯏꯆꯦ ꯍꯣꯏꯗ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔ ꯇꯥꯕ ꯁꯨꯝ ꯍꯪꯒꯦꯅ ꯑꯗꯣ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯣ 마네 ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯨꯍꯣꯡ ꯑꯅꯤꯒꯤ ꯃꯌꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯅ ꯌꯥꯝ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ MLAꯅꯁꯨ ꯑꯩꯁꯤ ꯌꯥꯝ ꯂꯨ ꯇꯧꯕ ꯑꯗꯣ ꯏꯅꯥꯎ ꯑꯕꯨꯡꯁꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯊꯕꯛ ꯐꯪꯗ꯭ꯔꯤ ꯐꯩ ꯍꯣꯏ ꯑꯗꯣ ꯊꯕꯛꯀꯤꯗꯤ ꯈꯜꯂꯨꯅꯨꯗ ꯑꯩ ꯂꯣꯏ ꯁꯤꯟꯕꯤꯒꯦꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯤ ꯊꯕꯛꯀꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯊꯕꯛꯀꯤ ꯂꯣꯏ ꯂꯩꯕ ꯌꯥꯔꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯪꯒꯗ ꯂꯣꯏ ꯆꯠꯂꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅു ꯍꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯁꯤ ꯁꯣꯝꯅꯗꯤ ꯈꯪꯉꯝꯃꯔꯣꯏ ꯆꯤꯡꯗ ꯕ꯭ꯂꯣꯀꯦꯠ ꯍꯦꯛ ꯇꯧꯕꯒ ꯈꯨꯗꯛꯇ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯂꯥꯎꯊꯣꯛꯏꯗꯣ ꯑꯩꯅꯅꯤ ꯕꯟ ꯇꯣꯏꯅ ꯄꯥꯝꯖꯕ ꯂꯝꯗꯝꯁꯤꯗꯗꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯤꯕꯅꯤ ꯑꯩꯅ 마이크로폰 빠르가 붕어 보넥 셀러가 돌아오는 마이라 바이비싱다 와칸 밑범 밤제 라우다 토르다바 미임도 야우본데 이름 나라 셋생이바 공감식이 날래리바 마яб시 아이네 아이시 레이카 익스테나타나 AKL 하이버디 아픈 막간 물룩기 제네는 세계터이니 아이 코일레 라우토바 제네 스트라이카시디 가멘시 탁탁닝 끼내리 보니다 이한바 하이거드라 마루바 하이거드라 따비사 할로레 따비사 거이금바 레박스 톡피람바시 레박스나 썩톡서닝아이니 칸드레다 이나 봉사호이 미암나디 아이시 빵다 다갈리바 어두부 아이코이 레이캄 토나디 아이시 우바가 빵차우도 사오 거이기는 어디디 와펌시 하이도보디 암디 까이보 완이다 레이캄 토나가 아이게시 비삭빙이 되기 누시나르바 레카이마 셀보 아두데네 아이나 몽원다 하이바네 레카이마 세니 누가이테 이바니 똑나라시에라 마두 하이로도 마나 빵차우도 사오 아이원데 레이터디 마 시니 바이 레캄도나부 아동아 하이브르네 강제 마이 몽시 아이원데 깔안 가도르네나 레카이시다 누파나 하마사 파자범들 라야 포테 마나 또이바 깨페라 가도리바
마는 누빠다 그시 농시가 하이질라 그도름니 이나 뭉자 그시 또 호이 강대 또 호이데 강대 농시가 하이질라 그도르자니까 아도디 아무데디 하이드리 아도 미행 엄지 따롱거니다 호이 아도디 또이 아니 나 칼래 내 감돈가 이게시 뭐기 포키 마판다 하우리바 아다시 아시야 이봉 마콩세 아시다 이바니 아힘 고딩기 파미네 힘도 뭐 빵탱탱 번했대다 바로 어머기 와리니다 이바니 파미네버 고딩기 아이는 몽원 하이 내 감돈 아이 이래 이바기다 몽 마땅 크라카 도키게 이바니 농시너버세 마땅 크라 람나 기셔 마두 하이보다 마 뽕깍 마부 템나보 하나보다 아이네 이샤이게서 이뻔해 그이 쉐쉐이노 닝싱리 메라기 타발도 타발나 사이 마카 당함데 아드디 다비세게 로만스리 프라마이 호비니네 마이 하우바이 아이게 타모이게 마 싹세 옴드는 사이니 낭 다들 아이 타박지나 뜬 토이치더로 자울라 생 마기 누시 마 싹세 아이니 강망함들 거의 마드네 아이니 로이리 톡번에 이노하다 하생만에 아주다 거의 많아 하리바 이봉아 까리기로 낭는 농동는 낭이 타모이 깔리바디 낭는 레 감돈도 부산지로신 까이니 나쁘잖아 하이도 이씨 석동아지가 아봉사 아이크이롬다 나아가 까리기는 더 비서가이바 엉아오바지고 와이 사내시바 레 감돈 낭 나이브 앙아오브네 pau톡들 아이 사우데 아두부 낭나 칸가다바디 앙아오브수 타모이 빠네 아니네 또 밀라요 비석 아이레 칸돈 낭부 다비sek나 타모이 쌩내 농치브네 낭나 다비sek다 사얼도 아주 숨데네 더 비석가이바 엉아오바 그래 나라 생마 이거도 괜찮니 레카이기네서 나지다 그림이 영향을 강다바시가 낭가 목걸이 와이 사내노바 아이와데 캄벨레리 시영 에이 아도글레 칸돈 낭부 다비sek의 이마나수 타모이 쌩내 야비라보니 물 마마도 미리 닭비메라 발비네 마마 사비네 하이드나 타나는 할래때 파비도가 뭐 그럼 가나 와이 사내노바 미모마다 괜찮니 아씨 가는 대신 타오 아들 사포디네 그래서 다 오세봐 아봉사 나와 하비네 낭나 깔락남네 떨죠 다비sek까지 깔라 모이 마나 파하이드 하이질래 영원이봐 그래 아이 이시에게 소나가더블레 아이 기타 할람게 아봉사 나이코 아씨 아야 살리는 거들다 뭐 싶은 놈아 너가 돈 먹었더니 봐 레이오버는 그리기노 능나 리까지는 반달라 빼야지 나나이 버리세 그리기노 나나이 밖에 못실때 그는 너무 나오르브라 아이 깐다 하이데네 아이 누피 뭐 꼬이단 단할 꼬이게도 누빠도 아이 지났대 아도 거의 많아 하이데네 낭 아이우 그등이 아이고 카나 하우리사 낭 아이 농시리 하이데네 농시래 빅두는 거야 삐야 무슨 삼프라 먹을 레이바 하이네 아빅 바이 크루사르게 신다 바하오 angabo kre nala singbo hausila bo lupa mata na ban sokot pada hawayo bo nala sing manang bo nang munu para 아이게 이때 이거는 좀 타갈리도 뭐 아이시부까 양 밤게 pami nung siri lay gilao 아이 뭐 야닌데 야바 따라브라 오 노 nang layo ba na kagani ba na nang 연복전 비게 이사는 많이 바쁘시게 농아이버시디 농아이래 아이기 이사는 빙한 토이도 놈의 흠리기 수디 방해하이드나 하리 하나되기 토리 만에 염해 여러분과 마부나봐 라키버시나 어묵도 핵들로이 어저께 손가락 하나로 갈 아무 싹입던가이 레이마 낭디 나사게 속 농아이버 믿고 봤을 때 여보 방대다 나사게 농아이버 믿고 봤을 때 낭디 여보 방대 어자 또 랭gel로 어자 라고 파래다 나 그이 돌리 나부들 락치 이붕어 누구推독과 아씨 이붕어
이사하게 누가이버 빠오 마탕 따버시다 아나바가 로이시행 그래 ꯑꯗꯨꯅꯤ ꯕꯁꯤ ꯑꯐꯕ ꯑꯁꯪꯕ ꯏꯆꯥ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯂꯩꯅꯥ ꯇꯤꯟꯅ ꯆꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯁ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯄꯥꯎꯅꯒ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯤꯉꯥꯏꯔꯦ ꯉꯥꯟꯊꯣꯏꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯕꯁꯤ ngata lengsel ngata lengsel ꯌꯥꯖꯔꯦ ai bima ai nang yoza lai hai thorou ai bunga ai isa nu pisida in hai bani ngasi ai isa nu pisina mayamna sakhang laba sanaroi mo oba ngamli base ibungi mapanani bima matam pumbada nang oza bu kawgunu ngasi nang ore ba thakse nang gi oza gi mapanani ko ina ai isa sida in hai ai ko nei ai gi isa nu pina tambada 한덕 세계 도나 사시 와로 톡보다 이bungo기 민요리 답다 아시파 누가이 이보 누가이 오늘 막싱의 세기는 마이디 ngantoi ma asang ma sanaroi takpi pa panglu gi ni basi bungo aina di lair bo mapai du oiru banina ozagi ni aina kari tu sukat pa sungam di do adubo ipa gi suwari pa mati lai basi gi karam bore oza thoi ba masi madi ipa na manung matam sar matam da mayam da seng do ge adu bungo ai gi sa nu ping an thoi se pang mani ko mathona fazarbasu maro singwat pani aigi sadu pisna leiba mafamda satpa mafamda ibungona yawbigadabani ko basi hojikti basi na ngantoi gi dam kari suwani ngai oidri ma ki dam india government na maru eba thudang khudi mung lograbani mirai bakti gi akhana ba course kya kauduna ma bu training piribani ai atai mata pamje debu aigi sadu pigi manakta ibungona leiraba matamda da isa sa mai pakatru atai pan mismadi yaujaroi lakadabra los angeles pangthokadariba olympic game asidi ai soidana sakani matam khudi makta ngantoi gi manakta leiduna magi pungin thogatkani basi khangdre mo khangdre kari haigadabani khawang asida leiriba masung mamana bisigumna aina mabu mahi masing tamba thaba ngamba sunate migi masana doctor tamba engineer tamba thaba da sel asuk sangi asuk thai haibagum aina magi damak lupa thobo basi ngantoi na delhi da haryana da leiri bisu mai tamba makhalamani doctor engineer tamba tai training to bakhtana mai tamba nate basi ngantoi gi mai gi thaga sisu awang mu makhal gi mai basi ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁꯛ ꯇꯥꯛꯂꯤꯕ ꯑꯗꯨꯕꯨ ꯂꯝꯁꯤꯗ ꯆꯦꯟ ꯆꯣꯡꯖꯔꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯅꯦ ꯑꯆꯨꯝꯕꯅꯤ ꯃꯁꯤ ꯁꯥꯟꯅꯕꯁꯦ ꯑꯌꯥꯝꯕ ꯃꯤꯔꯩꯕꯥꯛꯇꯗꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯗ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯑꯗꯨꯕꯨꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅꯤꯅꯦ ꯏꯄꯥꯅ ꯋꯥꯔꯤꯕꯁꯤ ꯑꯗꯨꯅꯤ ꯅꯪ ꯊꯣꯛꯂꯛꯏ ꯇꯥꯕꯗꯨ ꯂꯥꯛꯏꯕꯅꯤꯅꯦ ꯌꯥꯔꯦ 하리야나ꯗꯒꯤ ꯇꯦꯂꯤꯚꯤꯖꯟ ꯊꯥꯗꯣꯛꯄꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯅ ꯊꯕ ꯑꯗꯨꯗ ꯁꯥꯔ ꯍꯣꯏ ꯕꯥꯁꯤ ꯍꯣꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯔꯨꯈꯤꯒꯦ ꯍꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ bunga aina aigi ichꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯕꯅꯤ ꯕꯦꯃꯥ ꯃꯥꯏ ꯊꯤꯔꯒ ꯍꯜꯂꯛꯀꯗꯕ ꯁꯔꯨꯛ ꯅꯊ꯭ꯋꯥꯏ ꯊꯥꯗꯣꯛꯎ ꯁꯤꯔꯒ ꯍꯜꯂꯛꯎ ꯑꯩꯒꯤ ꯏꯆꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛꯁꯤꯗꯥꯏꯗ ꯆꯤꯡꯂꯩꯕꯥꯛ ꯑꯃ ꯂꯩ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯀꯧꯏ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯗꯅ ꯉꯥꯛꯂꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯍꯥꯏꯕ ꯀꯥꯡꯂꯨꯞꯇꯨꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯂꯝꯃꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯌꯥꯝꯗ ꯁꯤꯟꯅꯖꯔꯕꯅꯦ ꯃꯌꯥꯝꯗ ꯁꯤꯟꯅꯖꯔꯕꯅꯦ ꯕꯦꯃꯥ ꯍꯧꯖꯤꯛꯅ ꯇꯥꯛꯄꯤꯕꯒꯨꯝ ꯅꯪꯒꯤ ꯑꯣꯄꯣꯅꯦꯟꯁꯤꯡꯕꯨ ꯃꯥꯏ ꯄꯥꯛꯅ ꯉꯝꯗꯨꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯕ ꯉꯝꯂꯣ ꯑꯩ ꯁꯔꯒꯤ ꯌꯥꯊꯪ ꯁꯣꯏꯗꯅ ꯉꯥꯛꯆꯔꯒꯦ ꯁꯔ ꯃꯥꯏ ꯄꯥꯛꯂꯣ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯌꯦꯁ ꯁꯔ ꯑꯗꯨꯒ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯅꯪꯕꯨ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎ ꯊꯤꯟꯕ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯕꯖꯤ ꯍꯧꯔꯦ ꯏꯄꯥ ꯁꯥꯏꯕꯛꯇꯤ ꯊꯤꯟꯗꯣꯛꯈꯤ ꯑꯩ ꯁꯤ ꯌꯥꯎꯅ ꯊꯤꯟꯗꯣꯛꯆꯒꯦ ꯍꯜꯂꯣ ꯇꯥꯏꯌꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯁꯨꯇꯤ ꯐꯪꯕꯅꯤꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯀꯦ ꯑꯁ ꯃꯤꯅ ꯂꯥꯛꯀꯦꯅ ꯍꯥꯏꯔ ꯐꯖꯕ ꯄꯨꯡꯕ ꯅꯪꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯈꯣꯡꯐꯝꯁꯦ ꯍꯣꯡꯂꯦꯕ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪ ꯊꯣꯛꯂꯛꯂꯦ ꯄꯥꯎ ꯇꯥꯕꯗꯨꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯅ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤ ꯉꯥꯟꯊꯣꯏ ꯅꯪ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩ
ꯑꯩ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯇꯥꯕ ꯈꯨꯗꯤꯡ ꯂꯥꯏꯔꯩꯕꯥꯛꯄꯨ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯖꯕꯒꯨꯝ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯑꯩꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛ ꯂꯨꯍꯣꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯈꯤꯒꯅꯤ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯕ ꯏꯔꯥꯏ ꯂꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯍꯩ ꯃꯈꯥꯛ ꯊꯪꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯋꯥꯔꯤ ꯁꯥꯔꯛꯇꯦ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯂꯥꯏꯔꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯃꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯏꯔꯕꯤꯗꯤ ꯑꯣꯏꯈꯤꯗꯦ ꯋꯥꯍꯩ ꯃꯈꯥꯛ ꯊꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯥꯡꯊꯕ ꯋꯥꯔꯤ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯗꯦ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪ ꯊꯣꯛꯂꯛꯂꯦ ꯄꯥꯎ ꯇꯥꯗꯨꯗ ꯋꯤꯁ ꯄꯤꯕ ꯂꯥꯛꯄꯅꯤ ꯉꯥꯟꯊꯣꯏ ꯁꯛꯈꯪꯅꯗꯕ ꯃꯤꯒꯨꯝꯅ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯑꯩꯍꯥꯛꯀꯤ ꯍꯩꯅꯕꯤ ꯁꯥꯖꯠ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯤꯁꯨ ꯃꯈꯥꯗ ꯍꯤꯡꯗꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯩ ꯃꯅꯤꯡ ꯇꯝꯅ ꯍꯧꯔꯛꯂꯤꯕ ꯎꯅꯤꯡꯊꯧ ꯄꯥꯝꯕꯤꯗ ꯎꯔꯤ ꯁꯤꯅꯥꯡ ꯌꯦꯠꯁꯤꯟꯗꯨꯅ ꯁꯣꯏꯂꯣꯝꯕ ꯑꯣꯏꯈꯤꯕꯗꯣ ꯑꯩꯅ ꯈꯛ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯀꯅꯥꯒꯤꯁꯨ ꯃꯈꯥꯗ ꯂꯩꯇ꯭ꯔꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯉꯝꯕ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ ꯉꯥꯟꯊꯣꯏ ꯍꯧꯈꯤꯕꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯟ ꯄꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯒꯤ ꯄꯥꯎꯁꯨ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯊꯃꯣꯏ ꯄꯥꯝꯕꯤ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠꯇ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯕꯨꯁꯨ ꯑꯋꯥꯕ ꯄꯤꯍꯟꯅꯤꯡꯗꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯨꯡꯄꯥꯜ ꯑꯅꯤ ꯄꯨꯜꯂꯒ ꯁꯦꯝꯕꯅꯤ ꯃꯄꯥꯟ ꯊꯣꯡ ꯅꯠꯇꯕ ꯃꯅꯨꯡꯒꯤꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯏꯁꯥ ꯂꯩꯗꯅ ꯐꯔꯦ ꯐꯔꯦ ꯏꯁꯥꯗꯤ ꯏꯃꯨꯡ ꯅꯨꯄꯤ ꯐꯔꯕ ꯑꯃ ꯂꯨꯍꯣꯡꯉꯦꯅ ꯇꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩꯕꯨ ꯋꯥꯔꯧꯔꯕ ꯀꯔꯤꯅꯣ ꯁꯤꯐꯥꯎ ꯄꯤꯔꯛꯇꯅ ꯏꯁꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯍꯦꯛ ꯌꯥꯎꯍꯧꯗꯦꯗ ꯕꯥꯖꯤ ꯑꯩꯗꯤ ꯄꯤꯔꯝꯒꯅꯤꯅ ꯈꯜꯂꯤꯅ ꯐꯔꯦ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯏꯆꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯗꯤ ꯏꯄꯥꯕꯨ ꯄꯥꯎ ꯄꯤꯔꯛꯎꯀꯣ ꯍꯣꯏ ꯕꯥꯖꯤ ꯅꯪꯕꯨ ꯅꯆꯟꯅꯨꯄꯤ ꯉꯥꯟꯊꯣꯏ ꯊꯣꯛꯂꯛꯑꯦꯗꯅ ꯎꯅꯕ ꯂꯥꯛꯏꯕ꯭ꯔꯣ ꯍꯣꯏ ꯑꯁ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤ ꯊꯣꯛꯂꯛꯑꯦ ꯇꯥꯕꯗ ꯂꯥꯛꯄ ꯃꯤꯁꯤ ꯂꯣꯏꯗꯦꯍꯦ ꯏꯕꯨꯡꯉꯣ ꯂꯣꯏꯗꯦ ꯕꯥꯖꯤ ꯑꯩꯃꯨꯛ ꯆꯠꯆꯔꯒꯦ ꯌꯧꯔꯣꯅꯦ ꯌꯧꯔꯣꯅꯦ ꯉꯥꯟꯊꯣꯏ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯒ ꯊꯣꯛꯂꯛꯄꯗꯣ ꯑꯩꯁꯨ ꯑꯣꯛꯄ ꯌꯥꯎꯔꯝꯒꯦꯀꯣ Kema, hey, press me lagay no camera pa ba mo ko mali lain hey. Ando sa ando unang susoy din. Ningoy pa wahay ke. Isabo na ba lako mi singi mapuning waro ngano ko. So. Bazi. Oh ne. Ay imong damdasang si Rukige. Alloy ba su ay kangi. Anakan ba sa nabigi pal na ting na ba su? Asin ba tayo bang siya liyo na bang natin? Ano ba? Ay isa ano pigi pong nanghalaloy? Nang lagi imong sang ke dire ma pan ko law le ti kay no ha law amo ay imong sang roy kari ki isiyong to ko biro hey kadro ke nang bo nang wonda kana kari hare ke ne hey mamle li shri law sang amo 나칼라마다 마모를 산 후에 아이마나 타쿠니 야탕 부는 라니 이시고 요버세 로로 가이드나 아이고 슬라 hai ko chali bi sa wi du bu ma sangam da ba na ye ka yaw ro ne hey 마마디 이 방금 다디나 마모 용식 아니 마모니 시보 이모에게는 한나 나이버더기 이마나 마모부 레이케나 방우스 디너 메드나 이시보 이모스 마모이 바이다 야나 키브나죠 그는 뭐 도심 방학더니 능 하리부도 아람한테 야우디 하빈데 붕자 그리 강신 애들이노 이시는 용실 레글레브세 사이 파글라브니 아이기 세세 라이프 하리비나데 아두가
마모이기 민나이는 탐스나다. Kano nga sinangatari ba mo siya? 시, 낭기 빡다 도나이, 낭불로 불라보니. 자시시, 낭 높이니 하이드나, 나 사부독 돈 타리브 거리기나. 이 빨래 들어보쇼. 이 시기 낭 노빠이래 이리네 이제. 썸썸나, 란던 힘과의 걸고, 노빠 덕덕을 칸다. 유머스 레이버 노빠 코드락, 소득도 한 방어머니, 유머스 조, 덤나 토가이 방어머니. 그렇지, 가서 있었어. 부차, 하이. Adum naay ba hong na bro? Larik pa ba tanan na sir orak pa? Miya madaakan ba wahi machinda pawda na ba hirta ba nahang na? Nasisigi mangda ulari ba? Manggumla ba matawa sibu karino? Nangonda ka na nakarila na pawdam doon na. Ipawa siyong nasaholi ba no? 시, 미크를 먹자 많아보니, 미크를 먹 섞어보니 샤오로그니. 이제 사오보이. 아이래 니게다. 이제 먹거나 술락치나 따뜻이다 오이는 또 왜로이. 남불럼 보이베 있는 봐. 라이닝 배 있는 봐. 유머스 타스기 버는데. 아이 이제 보던 юм다 할로이. 아봉샤, 낭나 나시에기 더먹 띵리버 반범도 가시당 한전. 영어에 알라만 시기 바로 오다. 마태 이문아 오이나바 칸나바 세나바 야우루누 하이네벌. 분 크블리 분 하이버시디 빠이 터터버 야버는데 파도 낭게 사우도 파도 마무술레리고 가시그는 강그바 사이 팔러버니. 나 살바 잘리브 사서 두거리노. 누피 왜 우시더버니. 이시에 우시더버니. 이시에 우시더바입세. 이시에 기는 먹레이베 그시. 그저 우시더버니. 마모디 마딱 사이기 막을 레버 파리. Kano na nga si Paong nangangi balondo? 알 강대나 하 강대. 아이 막을 레버 그리 막. 아이는 렌다 또로이. 나사는 포도 부트로. 누파 털어버니. 아이 막을 레버로. Abungsa, karigino, nang namapantong ki taibang pantabu, taibang pane ay nanahang nakaluri ba? Yung masitadok na sa pamikubaduda, isigi taibang pangeroy boy gahay ba se? Isigi pire boy krabane. Kanagiwanan mo, nga sinang nangawabugi matawagum na, isigi mang ulari ba matawas ko? Isinungairiye abungsa. Isinungairiye abungsa. 시, 낭무 미워이버 나더라. 윤발라버니 아이들아. 로홍바 사히바 헬라버시 파우다. 나 버로이번 한나 옌미드라버다. 낭나 펜톡리바 시부. 뭐 시부 거리도 누가이버 까오보게. 나우리바 시부. 이제로 아이로. Abungsa, may paido na sana ba iba tayo bang may ibagi mapamda? May sapaw da ba? Isiyesu may paido na sana riba ni Abungsa. Isidi may sapaw de. Ay gipuroy ba na? Ay napamda ba sadya na mata sa tiye Abungsa? Migiwalaw ko no. Nang nanguning libat tayo bang palado, matam na suhoy na napura ka ni. Nang sa loabong sa imada inungay na lay, ay gipuri baboy na tazari, nung sirihay na tamdo na. Imagi pong ningingalo, bungsa.
ꯑꯁꯤꯒꯨꯝꯂꯕ ꯃꯇꯧꯅ ꯏꯆꯦꯒꯤ ꯀꯪꯈ꯭ꯔꯕ ꯃꯤꯠꯀꯤ ꯄꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯊꯣꯛꯂꯒꯅꯨ ꯑꯕꯨꯡꯁꯥ ꯑꯕꯨꯡꯁꯥ ꯃꯥꯃꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯎꯔꯨꯅꯨ ꯉꯥꯏꯗꯅ ꯌꯥꯎꯔꯨꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯔꯥꯟꯕ ꯇꯥꯕ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯃꯁꯦ ꯅꯣꯡꯃꯗꯤ ꯌꯥꯎ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯂꯤꯂꯥ ꯌꯦꯡꯈꯤꯁꯤ ꯂꯤꯂꯥꯗꯤ ꯌꯥꯎꯔꯣꯏꯁꯤꯀꯣ ꯃꯥꯃꯁꯨ ꯑꯁꯥꯏꯐꯥꯎ ꯆꯠꯊꯣꯛꯀꯗꯕ ꯂꯩ ꯃꯥꯃꯅ ꯅꯪꯕꯨ ꯑꯁꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯝꯒꯦ ꯂꯥꯛꯑꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯏꯆꯦ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯏꯆꯦ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ ꯑꯩꯅ ꯃꯁꯛ ꯈꯪꯂꯕ ꯏꯃꯧꯒꯤ ꯊꯃꯣꯏꯕꯨ ꯍꯣꯡꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯑꯔꯥꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ 이씨, 릴라 루도리다. 볼로이드 거리 토르가. 너무 시험이 오면 마음이 소리는 오이니 소리는 그리. 눈이 크다, 큰 크다. ꯑꯩ ꯂꯥꯛꯆꯔꯤ ꯑꯩ ꯃꯅꯤꯁꯅꯥ ꯑꯩ ꯆꯪ ꯐꯝ ꯀꯅꯥ ꯀꯅꯥ ꯂꯥꯛꯈꯤ ꯇꯨꯝꯗ꯭ꯔꯣ ꯁꯥꯔ ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯤ ꯍꯥꯏꯕꯅꯤ ꯁꯥꯔ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤ ꯉꯥꯟꯊꯣꯏꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤ ꯑꯣꯏꯕ ꯐꯪꯖꯔꯤꯕꯅꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯟ ꯇꯧꯖꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯐꯪꯖꯔꯤꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯐꯥꯎꯏ ꯅꯪꯅ ꯄꯥꯡꯂꯕ ꯃꯇꯦꯡꯁꯤꯡꯅ ꯉꯥꯟꯊꯣꯏꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯗꯨꯅ ꯉꯥꯟꯊꯣꯏꯅ ꯇꯠꯇꯅꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯅ ꯉꯥꯟꯊꯣꯏꯗ ꯃꯤꯅꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯦꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯄꯤꯔꯛꯄ ꯁꯦꯟꯐꯝꯅꯦ ꯍꯥꯏꯅ ꯉꯥꯟꯊꯣꯏꯒꯤ ꯃꯐꯝ ꯌꯥꯝ ꯐꯩ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯉꯥꯟꯊꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯑꯣꯜꯂꯛꯂꯦ ꯃꯥꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯇꯔꯨꯔꯕ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯦ ꯁꯥꯔ ꯃꯅꯤꯁꯅꯥ ꯉꯁꯤ ꯉꯥꯟꯊꯣꯏꯅ ꯅꯪꯕꯨ ꯁꯤꯡꯅꯗꯨꯅ ꯃꯥꯒꯤ ꯊꯥꯛ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯅꯪꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥꯗꯨꯅꯅꯦ ꯑꯩꯅ ꯊꯥꯖꯩ ꯉꯥꯟꯊꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯁꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯁꯅꯥ ꯅꯣꯡꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯅꯪꯒꯤ ꯏꯕꯦꯝꯃ ꯁꯅꯥꯅꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯩ ꯃꯅꯤꯁꯅꯥ ꯃꯩ ꯄꯥꯏꯗꯨꯅ ꯁꯥꯟꯅꯒꯅꯨ ꯃꯩ ꯁꯥꯟꯅꯕ ꯌꯥꯝ ꯂꯨꯕꯅꯤ ꯑꯄꯤꯛꯄ ꯃꯩꯗꯤ ꯂꯥꯏꯅ ꯁꯥꯟꯅꯕ ꯉꯝꯕꯅꯤ ꯑꯄꯤꯛꯄ ꯃꯩꯗꯒꯤ ꯑꯆꯧꯕ ꯃꯩꯖꯥꯎ ꯑꯣꯏꯔꯛꯂꯕꯗꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛꯄꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯃꯣꯏꯕꯨ ꯈꯛ ꯁꯥꯟꯅꯒꯦ ꯈꯪꯒꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯑꯩꯅꯁꯨ ꯊꯥꯖꯩ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯏꯆꯦꯜꯕꯨ ꯅꯣꯡꯃ ꯂꯥꯏꯅ ꯁꯣꯏꯗꯅ ꯆꯥꯟꯕꯤꯒꯅꯤ ꯁꯥꯔ ꯁꯥꯔ ꯃꯥꯁꯨ ꯂꯥꯛꯑꯦ ꯑꯣ ꯁꯅꯥꯅꯨ ꯆꯪꯉꯨ ꯐꯝꯃꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯔ ꯑꯩ ꯉꯁꯤꯗꯤ ꯁꯥꯔꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯁꯅꯥꯅꯨ ꯅꯪꯒꯤ ꯈꯨꯗꯣꯜꯗꯣ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯦ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝ ꯋꯥꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯔꯦꯅꯥꯗ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯋꯥꯡꯕ ꯑꯗꯨꯅꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯁꯨꯝꯕꯅꯦ ꯁꯥꯔ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯉꯁꯤ ꯁꯥꯔꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤ ꯁꯛꯈꯪꯅꯗ꯭ꯔꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯎꯠꯆꯕ ꯂꯥꯛꯆꯕꯅꯤ ꯌꯥꯝ ꯐꯩ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯊꯥꯒꯠꯅꯤꯡꯉꯥꯏ ꯅꯥꯀꯨꯝꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯃꯆꯜ ꯃꯆꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯗꯕ ꯍꯧꯅꯗꯦ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯃꯇꯦꯡꯗ ꯋꯥꯠꯂꯛꯂꯕꯁꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ
ꯂꯧꯁꯤꯟꯕꯤꯌꯨ ꯁꯥꯔ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯅ ꯉꯥꯟꯊꯣꯏ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ ꯁꯥꯔ ꯀꯩꯗꯧꯉꯩ ꯆꯠꯄꯤꯕ ꯇꯥꯔꯦ ꯂꯥꯛꯂꯤꯕ ꯇꯥꯡ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝ ꯑꯁꯤꯒꯤꯗꯃꯛ ꯂꯣꯁ ꯑꯦꯟꯖꯦꯂꯁꯇ ꯉꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯗꯦꯜꯂꯤ ꯊꯥꯗꯣꯛꯂꯒꯅꯤ ꯁꯥꯔ ꯉꯥꯟꯊꯣꯏꯅ ꯃꯥꯏ ꯄꯥꯛꯂꯒ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯔꯝꯒꯦ ꯆꯥ ꯊꯛꯈꯤꯁꯤ ꯑꯩ ꯆꯥ ꯊꯧꯔꯥꯡ ꯇꯧꯔꯛꯀꯦ ꯅꯈꯣꯏꯅꯤꯒ ꯁꯥꯒꯗꯕ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯩꯔꯤ ꯃꯁꯤꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯃꯤꯟꯅꯔꯣꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯤꯟꯁꯨ ꯈꯟꯕ ꯂꯣꯏꯔꯕꯅꯤꯅꯀꯣ ꯖꯦꯅꯦꯇꯔꯗꯣ ꯍꯦ ꯖꯦꯅꯦꯇꯔ ꯍꯥꯏꯔꯒ ꯖꯦꯅꯦꯇꯔꯗꯣ ꯅꯠꯇꯦ ꯃꯦ ꯑꯋꯨꯟꯄꯣꯠꯅꯤꯀꯣ ꯋꯥ ꯊꯣꯛꯀꯗꯧꯔꯤꯕꯅꯦ ꯑꯗꯣ ꯂꯣꯟꯅ ꯄꯨꯊꯣꯔꯛꯏꯅꯤꯀꯣ ꯃꯗꯣ ꯊꯥꯎ ꯌꯥꯎꯔꯤꯕ ꯌꯦꯡꯉꯣ ꯀꯌꯥꯝ ꯌꯥꯎꯔꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯌꯥꯎꯔꯤ ꯑꯝꯇ ꯌꯦꯡꯉꯣ ꯊꯥꯎ ꯂꯧꯁꯨ ꯊꯥꯈꯤꯕꯅꯤꯅꯦ ꯆꯥꯎꯕꯗꯣ ꯑꯗꯣ ꯑꯩꯅ ꯈꯟꯕ ꯑꯝꯇ ꯂꯪꯈꯠꯂꯣ ꯀꯩꯅꯣꯝꯇ ꯂꯧꯊꯣꯛꯀꯦ ꯑꯝꯇ ꯂꯪꯈꯠ 이름담시대 레비리바 이마이 베니시의 짠마루 마빵 아할라만 과이 뿌리막이 마팜다 가육단 닉싱자리 ngasi 올림픽이 파이널리 염염다 TV 마사디 영바부디 아이코이 클럽기 람박다 아박 스크린 아이코이 혹시 깜톡 사가다우리 아두나 마야 뿌리만 랭톡비로 마야암네 해는 강나루부더니 ngasi 올림픽이 파이널시 인디아기 아이런 레디 하이는 강나루바 Mamang Legagi, Mama Sanugi Masanubi, Isan Ngantoiga, USAgi, Mayak Sang Namurabi, Negro Ningol Sally Parga Tingai Nagadori. Askum Lava, Olympic Pine, Kumayasi, Mayapuri Yaminasi, Amokan Singari, Mayapur Malang Tokpiro, Yum Yum TV, Masadi, Yamabudi, Cái này nó tới sao? Ha? Cái nó ba? Yum thong cái gì nè? TV lên là bị mông ngay ta vậy? Anh này khai mông đã kịp được đi ba? Television sẽ, nơi cái mẹ chỉ nó cặp thuộc ba. Screen đấy là mấy x hình mà nè, microphone bấm bao, lao, lấy cái gì mím tôi thổi là rồi, lao hay vậy nè? Hay mà? Nang ayu tadi lain ngam terpon nangwa. Mau tadi lain ngam terpon kai nè? Aina tahu saya club ki secretary wadi tahu nè, kayu nè ma. Hoi bunga, nang wanda nè, anh này am pan lại khi bên nè, nơi nè ma, bì thắp bì cái nơi nè chẳng được phá bên nè tra. Kai phai ba. Ha, ha. Nang na imong muk tanah puto thong lonjan mani kaino. Kaya ada ni yang ni. Thai nè ki, pakang ngoi nè ki, mire mo nè ki thabak to. Hau si su tau no, hau si tiai le ba ni. Na kok tiao da ba tau no nang. Ha, ai ko kai ta hor ba. Era sam yauri da. Era na yauri, era ko yauri da, ko yauri da, ko yauri. Bloke ne hai da na. Sarkar na kar iseng jam mi da ba sida. Thang na siau na tang la ba matam sida. Yeng ni. Generator ka puthok ta na. Nang lai kai mamang sel bai ba sari ba ni ne. Microphone ma ba. Lao. Yim da chilao. Mi na ta. Lao hai ba ni. Mi na tar ka isin nupi na kainom to ba tar ni me ba. Adu di nang maya mamang sa hu ra bra. Ha. Noi suba hawra ba nei? Mama, koi hawdo ne mama. Ima, ibi ma su yauri dana. Mama, ma sa ai private secretary wari mama. Ngo busidi. Mama, ai se, ai se. Mama, isan ngan thoi se. Akoi club ki meeting de putho bani ko ina. Isan ngan thoi se ma se Manipur thorok pa ka ne. Ma se awang am da thage mama. Kai ge. Mama blockade to ba kang dom da thindalan ge bak bak bak. Pan store hit to. Mana to ne riet ta hangi mama. Mama, blockade to ba ban to ba se koi ki saram me pani mama. Ai ju sidai din ban blockade ja se. Akoi club ki meem da support to ba ya. Eh, ibunga mayang gi ba hai ba. Isan bi se thado bani. Mama, thado bani. Aseng mani mama. Adu mathakta. Manipur government sen nga thoi da lupa crore ma pirani. Aduga ESP da ki ta da phang pirani lau thok ba. Ai di ai ngo da pi ba da na harau ni mama. Wow. World Cup to CRP ne DSP pi bado. Handakti ESP ka laga IGP pi ne. Isana pa lo. Oi, mangona pa ma ba sa ga do. Adu na phani mama. 타 라쿠 마텀 요드리버네 타르버네 야래 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 헤이 잉어이 이파수 까몽데 좀더 영위 야버네 아두부 노에 매 암랑이 머락스 이파수 야오게들 라이 다다 찬호 다다 능주 레레미 다다
ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯦꯅꯦ 이보. 아이 자자 너주 다운해. 후직디 장안토이세 람담지기 누파 고딩먹나 깔락나부 누피 뭐 소이등 오래가니. 야야서 고르들어보다 루파 고르다 비리나 어쨌다 봐더라 돈에 선착이 아니야 두디야. 아이 돈에 설라인 하이. 장안토이기 타우나링지엔도 나 거기서 땀지는 와이드로. 장안토이는 골메달 넣어보다. 인디아기 누피 복서싱이 만웅다 이 하나하나 누피 골메달 넣어 남바 산호를 오해근이 따보다 산호 무시디 아이 담모시다 하이펌 강드나 누가 입으면 파오이네 다다 마야 나이기 이사 누피시부 눅시비보다 아이 뿌닝어스다 아끼바 포이다다. 그리 아두 바이 레페 아이기 이사 누피시는 마니푸르 마폼시 해기 올고 마탐다. 누파 마사 마기 마폼다 타자리게 하이버세 아이 렙서리다. 난 너런들 대줄라이버 얘기 앞사니. 뭐라이고 봐봐 오이그도 입은 누파하드부 까나기 뭐 사노네 산호 아이 호주 맞대 하이자라로이 만ung matam sar mo matam mayam nangi sibu mamalwang kalan ba kaidro ay bungo taro lago ya ko matam gore ami sit taro amno thakalo lago lane na aure na tapisa ko wa ka phamro ude tapisa ude na. This is the last bout of World Olympic Women Boxing Championship in bantamweight. In the blue corner, Jennifer, representing USA. And in the red corner, Lantoy Chanu, representing India. opponent homring nangi lamba khang mo udan manipur gi namak india gi namak unaf sana mai tin ki thola bu sana dan malay mit thola pun sana gi sana sana nangi thola jen ku ko sana Second round.
누피 아코이 포기함 레오리야. 가이드 펑너 마이크로폰도 타도모 임다 쓰라오 라오 해보니 하이마 아이 좀 잡아 야기로. 보쌈이 암질 로시는데 가만히 또 있는 거. 자고 헬리면서 꼴을 찾더니 너가 손한테 너가 더 첨다오래 쓰라오 아이나 클럽 세계대로 야 야우데 가만히 또 있는. 바래랑 소그리 로시로. 아이 뭐야? 가지고 그만 가는 뒤네 봐 소그리 좀 로시로. 아이 뭐야? 감도 건전. coba mai dong ka sana satu orang satu lima mi sinap tanan hai nang sao ba 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 sinap thabak sidi ma mai je ka sana satu hai gram ni na hutu mau satu ni ne se masam ga si sap yung ne se ai bunga pisang chopran hai 누피야. 이생한 돈은 많이 받고 넘으시다. 이반이 까랍니다. India di Iron Lady mai tay sano Olympic ki Florida Nupi ki boxing na yan hatoy na gold medal lorang labing hatoy sano Mahaki ko soy magaloy na nahusik in Bali airport na thungla duna Biyam na tara nook na nahusik mahaki yung na yung silagle Mayam kuda po ay malay sigado Makuha na lamli malabi doon sa sabi yo Adom na pari musik doon sa sabi yo Apun pa kolaw na law yo Mai tay sano nga toy na Mai tay sano nga toy na Mai tay sano nga toy na Oza toy na Oza toy na Oza toy na Lao, nakuha ni mo ipa na ngay Lao. Nungay ipa nungay Ngasi gi makeup plastic he na nungay ba ay gi punsida mo kanala kan hay bataza dre Ngasi gi nungay po makeup pasida ay gi pun ngasi makalam na nungay na sano Oza toy ba matam kaya gi mamangdigi ipa na lining uijarak pa ipa gi tho ama ngasi di pangthok lagi ngasi haiba numit sidagi aigi isa nupi ngan thoi oza thoi bagi mafamda thajarabani ngasi nungai ba pungja sida nakhoi ani bu laina sembi ba pungba oi hanbiras ngasi ngasa do wafam do amona tapi ngasi ngan thoi na malim gi thaga sida oirak gi pibon ngasi oirak na wona bada aina khankiba wakiba खुदिकमक अदुदा नसी बजीना ताकपीरिबा नामुंग बोवाही अदुगा नसागी वखल ग ताई ओनरे ना थोइसे बजीना पोक्से बोइजरबसु अइना नहा ओइजरबसु nga थोइबु अइगी इसा मंगनि खंजरपनि ओजा अमदि साथ्रि एनिगी मरकत चेलिबा मक्त्रब नुक्सवि सेलसिबो अइना मुबु माइखुमना खान कुमजिनबा पामसि Nasada amo na tujung ngay oro wapun do takpi gano basi. Bazi, takpi tambi bo oza hai basidi. Lai degi suhela buluching bani. Wakal gi mangal pido na. Ngal kalli ba ipani. Tawhay daba. Tahay daba wapam sing. Ngashigi nungay daba mikup asida tahan bi gano bazi. Sir. Bazi na wahay shoy ki bigida mag ngakpiyo ko, sir. Oza toy ba? Nahaki magtrabo oza o ibigilising na rubzing bidon. Nga siya sas na may pakpang amjariban. Nahaku mo oza na lamjing labada. Lamda mo sige sana roy ka na may pakoy da gine. Bunga. Ipalale. Ipana kalabawa ka nalaan kare. Lao! Iba ko di lao! Mayam lagi basi. Awat apa yang dia ko?
ngasi nuai rom niko basida aina nona Manishna gi matang da wa khara ye Sainabu mahaki maramda karibu khangbi bagi Manishna bo ini ihana no ki bisi nang na ingau ngau ngai matam du da ne please ai wasita ko aina nona Manishna gi matang da hai ki ba kuding mak nang gi thona oina ba hai ki ba ne malem da thona phana mating phudong na sanaramba Manipur gi nupi sanaru ke ama na oina ngan na nuksinwal da madi yumba lambi de khongda ki budagi lamma khang da mangau ba yek thu Punamak singa si Manishna nangi na pumda tuan pam kite. Manishna na magi nuksi bubu. Tamu ini dulu sindu na tamlaga. Nang mo mapan thongi tai bang panda thaduki. Manishna ai gina ta tuin lang. Akta na tana luang na bayum pala bang mapuro ibana. Ato pa lamlan biya magi wakan da lubli kang labi. Magi nupi chana nusulaki. Nang na nangi oi bihiram kaya da season number sempam sing. Kadai degi lakon na tatana hangi. Wang di pakupri. Ai na Manipur amateur boxing association degi lakon hena. Nang unda minam ki. Tasing budi senpam singa do Manishna amadi sananuna nangi dam tupang mating si Nakoi aina wapam sino na matam sana hiduk te hiduna nang naibu warawuna nangi punsi Singere nang Manishna amadi sananu kakkau Nangi nungai bada ai khoi su yaw lag lebane nga ai no pi sananu Nangi nungaraba numit asida ay suway asi matang haijahoge nahagna mahaki maramda asi matang kangriyo nahag ngasi maling githakta pibam asi matang mamina unanaba nahaki puningda langtaknaba haibudu thamdanaba nangna chatkadaba lambida naningtamna chatsaba ngamnaba mahagna pabunggi yathangna ibuluhungki Nahaki mai pakpa mikup ado maminna udriba phawba mahak luung lebi aibu yimban bagi mari thamloi haibase mahaki achet pa phiren ne mahaki phire ai ngasi sungak liengan thoi nang nambunga si uwa pangjabase ay haipam kang nananungaye mani ay nang asisyo nang buhay kay kumnariye nanggi mapanay drabanong shiba kathokpagi amakpa yaudraba taruraba thamoy aduna aina ngasi maipakpa misak ama oiba ngamjaribane aigi punsisine hek hingliba makkay nakoy ani bukak kauba ngamlaroye mani ai yaning ba ai na yang janing manang isaktam na sidi ai ure ai haipam khagna da pele ga thoi ai pel aina ngasi mai pakto na halakpa matamda ai bu nungsibe singna ai gidamakta lauramliba thaudang singase angakpani
ꯈꯜꯂꯨꯕꯗ ꯇꯨꯖꯨꯡꯕ ꯐꯥꯎꯋꯦ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯩꯅ ꯉꯁꯤ ꯐꯪꯂꯛꯂꯤꯕ ꯒꯣꯜ ꯃꯦꯗꯜ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯥꯗ ꯊꯝꯁꯤꯔꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯝꯐꯝ ꯂꯩꯔꯦ ꯑꯩꯅ ꯉꯁꯤ ꯐꯪꯂꯛꯂꯤꯕ ꯒꯣꯜ ꯃꯦꯗꯜ ꯑꯁꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯊꯝꯂꯒꯦꯀꯣ ꯅꯟꯊꯣꯏ Admission hangdukjari